ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯅ ꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯇꯧꯕ ꯍꯦꯟꯃꯟꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯕꯅꯤ ꯃꯨꯚꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯑꯃꯁꯨꯡ ꯅꯧꯔꯤꯕ ꯃꯨꯚꯤ ꯑꯣꯏꯕꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯄꯒꯤ ꯆꯥꯟꯁꯇꯤ ꯋꯥꯡꯏ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯅꯤ ꯈꯟꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯒꯦ ꯃꯃꯥꯡꯗ ꯄꯨꯁꯄꯥ ꯃꯨꯚꯤꯗꯁꯨ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯁꯨ ꯂꯩꯔꯤ ꯐꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯅꯤ ꯂꯥꯛꯂꯒꯅ ꯂꯥꯛꯂꯦꯗꯅ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯕ ꯑꯗꯨꯅꯤ ꯃꯨꯚꯤ ꯑꯁꯤ IMDbꯗ 8.5 ꯐꯪꯈꯤ ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ 98% ꯁꯔꯆ ꯇꯧꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃ꯭ꯔꯨꯅꯥꯜ ꯊꯥꯀꯨꯔ ꯗꯜꯀꯤꯔ ꯁꯜꯃꯥꯟ ꯔꯁꯃꯤꯀꯥ ꯃꯟꯗꯅꯥ ꯚꯨꯃꯤꯀꯥ ꯆꯧꯂꯥ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯣꯔꯐꯥꯟ ꯁꯣꯜꯖꯔ ꯑꯃꯕꯨ ꯃꯁꯥ ꯈꯪꯗꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯅ ꯅꯨꯡꯁꯤꯔꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯂꯥꯏꯔ ꯏꯅꯥꯈꯨꯟꯕ ꯖꯥꯠ ꯕꯤꯖꯥꯠ ꯙꯔꯃ ꯀꯌꯥꯕꯨ ꯇꯨꯡꯒꯣꯏꯅꯔꯝꯗꯨꯅ ꯅꯨꯡꯁꯤꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯃꯨꯚꯤ ꯑꯁꯤ 1964ꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯌꯥꯝ ꯀꯟꯅ ꯌꯦꯡꯊꯤꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯒꯤ ꯃꯐꯝ ꯑꯃꯗ ꯔꯁꯨꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯟꯇꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯋꯥꯍꯤꯗꯥ ꯒꯨꯍꯥꯗ ꯇꯥꯁꯤꯟꯗꯨꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯋꯥꯍꯤꯗꯥꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯋꯥꯍꯤꯗꯥ ꯒꯨꯍꯥꯗꯗꯤ ꯇꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯃꯕꯨꯡ ꯆꯤꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯡꯈꯠꯂꯝꯃꯤ ꯔꯁꯨꯜꯕꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯤꯗꯔ ꯑꯟꯁꯥꯔꯤꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯔꯁꯨꯜ ꯑꯟꯁꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯟꯁꯥꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯔꯁꯨꯜꯒꯨꯝꯕ ꯑꯉꯥꯡ ꯀꯌꯥꯁꯨ ꯌꯣꯛꯇꯨꯅ ꯊꯜꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯣꯄꯔꯦꯁꯟ ꯖꯤꯕ꯭ꯔꯥꯜꯇꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯧꯗꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯀꯥꯁꯃꯤꯔꯗ ꯆꯠꯂꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯒ ꯇꯣꯠꯁꯤꯟꯅꯗꯨꯅ ꯂꯩꯌꯨ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯀꯣꯟꯅ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯁꯃꯤꯔ ꯊꯥꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯟꯁꯥꯔꯤꯅ ꯍꯥꯏꯔꯛꯈꯤ ꯀꯥꯁꯃꯤꯔꯗ ꯃꯨꯁꯂꯤꯝ ꯑꯃꯁꯨꯡ ꯍꯤꯟꯗꯨꯁꯤꯡꯁꯦ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅꯗꯨꯅ ꯍꯤꯡꯂꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯊꯣꯛꯍꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯅꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯛꯂꯦ ꯃꯁꯤ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯃꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯅ ꯏꯍꯧ ꯍꯧꯔꯛꯀꯗꯕꯅꯤ ꯏꯍꯧ ꯑꯗꯨꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯑꯗꯨꯃꯛ ꯊꯣꯛꯍꯜꯂꯛꯀꯗꯕꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤꯗ ꯇꯥꯔꯤꯛ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯣꯔꯗꯔ ꯂꯥꯟꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯇꯥꯔꯤꯛꯅ ꯃꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯦꯔꯣꯔꯤꯁꯅꯤ ꯃꯗ ꯇꯥꯔꯤꯛꯅ ꯍꯥꯏꯔꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯤ ꯅꯪꯒ ꯀꯩꯗꯧꯔꯤꯕ ꯃꯗ ꯁꯤꯐꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯣꯄꯔꯦꯁꯟ ꯖꯤꯕ꯭ꯔꯥꯜꯇꯥꯔꯒꯤ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯀꯔꯤꯅꯣ ꯑꯣꯄꯔꯦꯁꯟ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯇꯥꯔꯤꯛꯅ ꯍꯪꯂꯝꯃꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯁꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯀꯥꯁꯃꯤꯔꯕꯨ ꯂꯧꯁꯤꯟꯅꯕ ꯃꯤꯁꯟꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯑꯣꯔꯗꯔ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯅ ꯇꯥꯔꯤꯛꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯍꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯈꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯔꯗꯔ ꯑꯁꯦ ꯑꯟꯑꯣꯐꯤꯁꯤꯌꯦꯜꯅꯤ ꯑꯣꯐ ꯗ ꯔꯦꯀꯣꯔꯗ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯟꯁꯥꯔꯤꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯥꯁꯃꯤꯔꯗ ꯊꯥꯖꯤꯟꯈꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯂꯟꯗꯟꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐ꯭ꯂꯦꯒ ꯃꯩ ꯊꯥꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯡ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯑꯥꯐ꯭ꯔꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯣꯏꯔꯝꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯏꯟꯗꯤꯌꯥ ꯃꯆꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐ꯭ꯂꯦꯒ ꯃꯩ ꯊꯥꯕꯁꯤ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯑꯥꯐ꯭ꯔꯤꯟ ꯍꯥꯏꯔꯝꯃꯤ ꯑꯥꯐ꯭ꯔꯤꯟ ꯕꯥꯔ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯩ ꯆꯥꯛꯀꯗꯕ ꯋꯤꯁꯀꯤ ꯑꯃ ꯂꯩꯔꯝꯃꯤ ꯋꯤꯁꯀꯤ ꯑꯗꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯑꯥꯐ꯭ꯔꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯔ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯀꯥꯔ ꯑꯗꯨ ꯌꯥꯝꯅ ꯇꯥꯡꯕ ꯔꯣꯜꯁ ꯔꯣꯏꯅꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯄꯨ ꯑꯁꯤꯅ ꯑꯅꯟ ꯃꯦꯍꯇꯥ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯂꯟꯗꯟꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯑꯥꯐ꯭ꯔꯤꯟꯒꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯩ ꯊꯥꯔꯨꯔꯤꯕ ꯀꯥꯔ ꯑꯗꯨ ꯑꯅꯟ ꯃꯦꯍꯇꯥꯒꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯁꯦꯟꯐꯝ ꯄꯤꯔꯤꯕꯅꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕꯅꯤ ꯑꯥꯐ꯭ꯔꯤꯟꯒꯤ ꯀꯣꯂꯦꯖ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯏꯕꯗꯤ ꯗꯤꯟꯅ ꯍꯥꯏꯔꯤ ꯅꯪꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯑꯥꯐ꯭ꯔꯤꯟꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌా ꯃꯆꯥꯗ ꯁꯣꯔꯤ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯔꯣꯏ ꯑꯅꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯥꯐ꯭ꯔꯤꯟꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯒꯥꯟꯙꯤꯒꯨꯝꯕ ꯅꯠꯇꯦ ꯈꯖꯥꯏ ꯅꯥꯝꯃꯗ ꯊꯥꯔꯛꯂꯒ ꯈꯖꯥꯏ ꯅꯥꯝꯃ ꯊꯥꯡꯗꯣꯛꯀꯗꯕ ꯃꯤ ꯑꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯥꯐ꯭ꯔꯤꯟꯒꯤ ꯀꯣꯂꯦꯖꯀꯤ ꯗꯤꯟ ꯑꯗꯨꯅ ꯃꯦꯍꯇꯥꯗ ꯎꯆꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯉꯤ ꯑꯗꯨꯅ ꯅꯪ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯦꯍꯇꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯑꯉꯥꯡ ꯑꯃ ꯇꯥꯟꯊꯣꯛꯄꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯤꯑꯣꯏꯕꯁꯦ ꯁꯣꯏꯗꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ
सोरगदी लाले हाइबगी थौला दु लेगदबनी मदु ngамद्रगदी नंगोंदा लानबगी हाइबदी सोइबगी हकसु लेते मरम मदुना नंगोंदा था अमगी मतम पीगे आइगी कारगी ममल लाख अमा सिंगु नत्रगदी नहा कॉलेजतगी तांथोकनी अदुगा इहौ अदुदा यावलिबा मीसिंग अदु थीरदुना नहा कलोइनना जेल थमगनी आफरिनसु था अमगी मतुंगदा थेंगनसी अदुगा पैसा अदु पुरक्के हरमदना मफम अदुदगी चटखिरमी आफरिनसु महाकी हॉस्टेल अदुरा लाक्लमी अदुगा महाकी मपुगी मनाक्ता चटकनी हाइदुना हरमी महाकी ममानबिना हरकी नंगी नपु दुदी नंगना वारी सनगिदबसे सही अनि फारबनी अदुगा नंगना हौजिता पैसागी दरकार ओरकांदा नपु मनाक चटकनी हाइबसे कमाई तौबनो अदुगा लुपा लाख अमदुगी महुत्ता सुनदगी सोलियम खदंग हाइबसे कया मरुम कायबगी आफरिन महाकी ममानबिदुर हरकी करिगुम सोली हाइगदबो इतारगदी अगी पुद खता हाइगनी नत्तना अतोप इंडियन अमदा हाइरोय असुम तौदुना आफरिन कराची तमना लाखी अदुगा महाना महाकी मपुगी मनाक्ता लाक्पा मतमददी मपु अदु सीरदुना महाकी फोटो चावना थेतुन लेरम अदु थेंगनरमी महाकी मपुगी केयरटेकर अदुना हरकी केयरटेकर से उकिनसु ओय आफरिनसु पैसा लौगे लाक्लेबा मपु अदु सीदुन लेरम अदु थेंगनबा मतमदा पुंगंगलमी अदुगा महाकी केयरटेकर अदुना हरकी करिगुम नंगना ममांगतक्ता नपुगा वारी साननबा होनजरम तारगदी नपु लेखित्रे हाबसे ना खंगलमगदबनी आफरिन केयरटेकर अदुना हरकी अगी पु अबु तारकसे करम लेखिदबनो केयरटेकर अदुना हरकी नंगी वाखन खनखनदुना वाजदुना सिखिबनी मदा आफरिन हरकी आइबुने बिलन ओरम बिगनो आइसे लंदन ससनिंग हाबनी अदुबु महान नमना चलहनबनी मदा केयरटेकर अदुना हरकी नन मफम सिरि लैतारगदी नंगसे पुमा मांगनी हादुना मफम अदुरा थाखिबनी आफरिन हरकी लंदन चलम मतुंगदा आइबु अहोंग बकरी लेबगनी आइगी इसाना इसागी लम्मसे इसागी लेबासे नुसिजबसिबु क्राइम ओइबरने मद केयरटेकर अदुना हरकी नंगना नसागी लेबासे नुसिजबदुदी क्राइम नति अदुबु थंगनबा लम्मसिबु नंगना अदुक यामना नुसिद्रिबदुदी क्राइम ने असुक कोइना लाक्लुद्रबा मतुंगदा हौजिक लाइबसिना करिगिनो मददा आफरिन हरकी आई याम थुना लुपा लाख अमा दरकार ओय मद उकिनदुसु तुमिना लेरमी अदुगा आफरिन हरकी अइना ने नंग तुमिना लेबदो अदु येंगे हाइदुना लाक्पा नते लुपा लाख अमा ससत पिरो अदुगा चखरगे अइगिदमक्ता अखोय पुपुना करिगुम खरदि थमंगनीदना वहायदु ताबदा उकिलदुना आफरिनदा चिठी एम पिरमी चिठी असि महाकी मपुना आफरिनदा अरोइबा ओइना इखिबा चिठीनी चिठी सुगी वारोल असिना सुमना हारी आफरिन चिठी असि फंगबा मतमदा अइदि सिरंबा याय अदुबु मसिना अखोयनिगे अरोइबा वारिदो ओइगदुरिबनी नंगबु नंगे अयाबा यावदना अइना लंदनदा थाबा मतमदा नंगना अइंगोंदा यामना साउखी अदुगी मतौदु उबा मतमदा अइनदि यामना नोक्चरमी अइसे हौजिकसे यामना वाना खांलिबनी अदुबु अइना वारिबगी मरमसे नंगना नते अइना वासक अमबु मपुंग फान पंगम खितबगिनी अइना सही कुनगी ममांगदा लेफ्टिनेंट रामदा तौखिबा वासक अदो थुंगनबा ngमखितबसे अइ थमोइदा अदुमक तासोना थिंदुना अदुमक लेरबनी सही कुनगी ममांगदा लेफ्टिनेंट रामना अइंगोंदा थाजबा थमनदुना अइंगोंदा मसिगी चिठी एसे इंडियादा लेबा सीता महालक्ष्मीदा पियु हाइदुना हरखेबनी अदुबु अइना मसि सीता महालक्ष्मीददि यहोनबा ngमखित्रे मरम अदुना मसिगी चिठी एसे हौजिक नंगना मंगोंदा यहोनगदबनी सीताना मसिगी चिठी एसे खौरांना ngaijरिबनी अदुगा मसिगी चिठी सिगी मनुंगदा वारी क्या यावरिबनो हाबसे आई खंगदे अइना नंगोंदा अरोइबा ओइना मसिगी मतिंग एसे नीबा पामजै मसि मतिंग दिनते मसि नंगी नथौदांगने तौदबा याद्रबा थबकने मसिगी चिठी एसिना येकनबा आर्मी अमदा पीखिबा लान अदुनी अदुगो नंगना सीता अमसुंग रामना मसिगी लानसे माइ पाकपा ओहेंगदबनी आफरिन चिठी दु पाबा लोइरदुना हरकी आइबु पोस्टमैन दौना कमायना खलिबनो अदुगा येकनबा लम्मनीगी सोल्जर अनी एसिना करमना ममानबा ओइरुरिबा सोमना आइगी पैसादो अमता सेम साबिरो मसिदि अइना अदुम थाखिरगसु यारे मदु उकिलदुना हरकी मसिगी चिठी एसे कयारकने हलखिबा असे मरम अदुना नंगना सामुक चतुना चिठी एसि सीतादा पीगदबनी करिगुम्बा चिठी एसि नंगना सीतागी मखुता पीद्रगदी नंगोना प्रॉपर्टी सिंग असे अमता पीगनो हाइदुना नंगी नपुन हरमे हाइदुना आफरिनदा उकिलदुना तमनमे नंगसु नंगी पैसादो दरकार ओय अदुगा चिठी एसिना महान यौगदबा मफम अदो ngaiduna leijariबनी उपाय लेतुना आफरिनसु इंडिया तमना महाक चिठी अदु थिनबा लाक्लमी आफरिन इंडिया योरपा मतमदा नूरजहान पैलेस तमना लाखी नूरजहान पैलेस असि थाइनदी पैलेस ओरमनी अदुबु हौजिति कॉलेज ओइदुना लेरमी
ꯃꯐꯝ ꯑꯗꯨꯗ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯀꯣꯂꯦꯖ ꯑꯣꯏꯕꯅ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯇꯝꯃꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤ 1966ꯀꯤ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔꯖꯍꯥꯟꯅ ꯅꯨꯄꯤꯁꯤꯡꯒꯤ ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯦꯂꯦꯁ ꯑꯁꯦ ꯀꯣꯂꯦꯖ ꯑꯣꯏꯅ ꯁꯔꯀꯥꯔꯗ ꯄꯤꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯇ꯭ꯔꯁꯇꯤ ꯑꯣꯏꯔꯝꯕ ꯃꯤꯁꯇꯔ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯦꯀꯥꯎꯟ ꯑꯁꯦ ꯂꯣꯏꯅ ꯁꯦꯟꯅꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯁꯥꯇ꯭ꯔꯕꯨ ꯑꯣꯏꯔꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯥꯐ꯭ꯔꯤꯟꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯥꯐ꯭ꯔꯤꯟꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯗꯩꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯁꯦꯅꯤꯌꯔ ꯑꯃ ꯂꯩꯕꯅꯤ ꯕꯥꯂꯥꯖꯤꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯕꯅꯤ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯥꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ ꯔꯥꯝ ꯁꯤꯇꯥ ꯕꯥꯂꯥꯖꯤ ꯑꯁꯤꯅꯆꯤꯡꯕ ꯃꯤꯡ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯨꯝꯕ ꯑꯝꯇ ꯊꯦꯡꯅꯗꯕ꯭ꯔꯥ ꯃꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯡ ꯑꯁꯦ ꯊꯤꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯇꯧꯕ ꯂꯥꯛꯏꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯅꯠꯇ꯭ꯔ ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯥꯐ꯭ꯔꯤꯟꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ ꯑꯥꯐ꯭ꯔꯤꯟꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯃꯥꯖ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯕꯥꯂꯥꯖꯤꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯕꯥꯂꯥꯖꯤ ꯑꯗꯨ ꯑꯥꯐ꯭ꯔꯤꯟꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯝꯃꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯕꯥꯂꯥꯖꯤꯅ ꯑꯥꯐ꯭ꯔꯤꯟꯗ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯆꯤꯊꯤ ꯑꯁꯦ ꯃꯍꯥꯛꯅ ꯊꯨꯡꯉꯨꯒꯗꯧꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯍꯟꯕꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯃꯗ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯈꯤ ꯆꯤꯊꯤ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯂꯟꯗꯟꯗꯒꯤ ꯁꯤ ꯇꯥꯟꯅ ꯂꯥꯛꯂꯤꯕꯁꯦ ꯀꯩꯅꯣ ꯄꯣꯁ ꯇꯧꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯣ ꯃꯗꯩꯗ ꯆꯤꯊꯤ ꯑꯗꯣ ꯃꯊꯛ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯤꯊꯤ ꯑꯗꯨꯗ ꯔꯤꯇꯔꯟ ꯇꯧꯔꯛꯄꯒꯤ ꯁꯤꯜ ꯀꯌꯥꯁꯨ ꯌꯥꯎꯔꯝꯃꯤ ꯆꯤꯊꯤ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯤꯊꯤ ꯑꯁꯤꯗꯤ 1965ꯇ ꯏꯕꯅꯤ ꯑꯗꯨꯒ ꯆꯤꯊꯤ ꯑꯁꯤꯅ 1985ꯇ ꯑꯃꯨꯛ ꯄꯤꯗꯣꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯆꯤꯊꯤ ꯑꯁꯤꯅ ꯀꯅꯥꯅ ꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯥꯝꯅ ꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯐ꯭ꯔꯤꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯥꯐ꯭ꯔꯤꯟꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨ ꯇꯥꯔꯤ ꯁꯤꯇꯥ ꯑꯁꯤꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯁꯨ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯤꯊꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯏꯔꯤꯕꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯝꯃꯤ ꯃꯗꯨꯁꯨ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯥꯂꯥꯖꯤꯗꯤ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯊꯕꯛꯁꯦ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯁꯥꯒꯤ ꯂꯨꯍꯣꯡꯕꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯥꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯁꯦ ꯑꯅꯟ ꯃꯦꯍꯇꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯗ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯅꯣ ꯑꯅꯟ ꯃꯦꯍꯇꯥ ꯍꯥꯏꯕꯁꯤꯅ ꯑꯁꯥꯡꯕ ꯋꯥꯔꯤꯅꯤ ꯀꯣꯟꯅ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯕꯥꯂꯥꯖꯤꯗ ꯍꯥꯏꯔꯝꯃꯤ ꯂꯝꯕꯤꯗ ꯒꯥꯔꯤꯗ ꯑꯥꯐ꯭ꯔꯤꯟꯅ ꯕꯥꯂꯥꯖꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯂꯤꯔꯝꯃꯤ ꯃꯗ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯄꯨꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯆꯤꯊꯤ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯤꯊꯤ ꯑꯁꯤ ꯁꯤꯇꯥꯒꯤ ꯃꯈꯨꯠꯇ ꯄꯤꯗ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯅꯈꯣꯏꯒꯤ ꯅꯄꯨꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯠꯇ ꯄꯤꯔꯣꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯔꯤꯕ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯧꯔꯛꯈꯤꯔꯝꯃꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯔꯤꯕ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯍꯥꯏꯔꯛꯈꯤ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯅ ꯄꯦꯂꯦꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯁꯨꯡꯇꯥ ꯇꯥꯈꯤꯕ ꯂꯩꯇꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯇꯣꯂꯣꯞ ꯁꯥꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯃꯤꯡ ꯑꯁꯤ ꯊꯦꯡꯅꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯍꯤ 90ꯒꯤ ꯃꯊꯛꯇꯒꯤ ꯑꯩꯅ ꯄꯦꯂꯦꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯤꯡ ꯑꯁꯦ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯕꯥꯂꯥꯖꯤꯅ ꯀꯥꯎꯕꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯕꯥꯂꯥꯖꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯑꯦꯋꯥꯔꯗ ꯐꯥꯎꯕ ꯄꯤ ꯍꯥꯏꯗꯨꯅ ꯃꯣꯃꯦꯟꯇꯣ ꯑꯗꯨꯐꯥꯎꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯎꯕꯒꯤꯗꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯀꯔꯤ ꯇꯛꯄ ꯍꯦꯟꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯑꯥꯔꯀꯥꯏꯚꯇ ꯆꯪꯗꯨꯅ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯇꯥꯡꯗ ꯊꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯁꯨ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯑꯥꯔꯀꯥꯏꯚꯇ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯥꯐ꯭ꯔꯤꯟꯅ ꯎꯀꯤꯜ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯔꯖꯍꯥꯟ ꯄꯦꯂꯦꯁ ꯑꯗꯨꯗꯤ ꯄꯦꯂꯦꯁ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯣꯂꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯆꯤꯊꯤ ꯑꯁꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯜꯂꯛꯄꯒꯤ ꯃꯔꯝ ꯑꯁꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯃꯤꯡ ꯑꯁꯦ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯑꯥꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯆꯤꯊꯤ ꯑꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯝꯗꯨꯅ ꯗꯁꯕꯤꯟꯗ ꯆꯤꯊꯤ ꯑꯁꯤ ꯂꯪꯊꯈꯤ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯁꯣꯏꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝꯗꯤ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯌꯦꯡꯅꯕ ꯑꯃꯅ ꯂꯥꯟꯃꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯂꯥꯁ ꯋꯤꯁ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯅꯄꯨꯗ ꯁꯤꯟꯅꯔꯛꯈꯤꯕ ꯆꯤꯊꯤ ꯑꯗꯣ ꯌꯧꯍꯟꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯆꯤꯊꯤ ꯑꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯒ ꯌꯦꯡꯁꯤ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯁꯦ
ꯃꯁꯤꯗ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯑꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯅꯁꯨ ꯇꯧꯔꯝꯕ ꯌꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯕꯗꯤ ꯆꯤꯊꯤ ꯑꯁꯦ ꯔꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯌꯧꯍꯟꯕ ꯑꯗꯨꯅꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯌꯦꯛꯅꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯗꯨꯗ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯅꯕꯨ ꯈꯪꯖꯅꯤꯒꯦ ꯔꯥꯝꯅ ꯈꯪꯕ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯥꯝꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯑꯌꯣꯙ꯭ꯌꯥꯒꯤ ꯔꯥꯝ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯐ꯭ꯔꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯆꯤꯊꯤ ꯏꯔꯛꯇ꯭ꯔꯤꯕ ꯔꯥꯝꯁꯤ ꯑꯣꯏꯅ ꯊꯤꯁꯤ ꯑꯗꯨꯒ ꯔꯥꯝꯒꯤ ꯃꯔꯝꯗ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯇꯥꯒꯤ ꯃꯔꯝꯗꯁꯨ ꯈꯪꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯄꯨ ꯑꯌꯣꯙ꯭ꯌꯥꯒꯤ ꯔꯥꯝꯗꯧꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯒꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯨꯞꯅꯇꯒꯤ ꯂꯦꯞꯇꯅꯦꯟ ꯔꯥꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯑꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ ꯂꯦꯞꯇꯅꯦꯟ ꯔꯥꯝ ꯑꯁꯦ ꯃꯁꯤ ꯈꯪ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯔꯦ ꯑꯗꯨꯒ ꯃദ്ꯔꯥꯁ ꯔꯦꯖꯤꯃꯦꯟꯗ ꯊꯤꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯕꯥꯂꯥꯖꯤꯗ ꯁꯤꯟꯅꯔꯝꯃꯤ ꯕꯥꯂꯥꯖꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯃദ്ꯔꯥꯁ ꯔꯦꯖꯤꯃꯦꯟꯗ ꯊꯕꯛ ꯇꯧꯕ ꯑꯥꯔꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯇꯅꯦꯟ ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ ꯃꯗꯨ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤ ꯑꯃ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯑꯥꯔꯃꯤꯒꯤ ꯃꯇꯥꯡꯗ ꯍꯪ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯪꯅ ꯂꯟꯗꯟꯗꯒꯤ ꯁꯤ ꯇꯥꯟꯅ ꯂꯥꯛꯂꯒ ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯍꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯑꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯀꯣꯂꯦꯖ ꯄ꯭ꯔꯣꯖꯦꯛꯀꯤꯗꯃꯛꯇ ꯊꯤꯁꯤꯁ ꯑꯃ ꯏꯒꯅꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯔꯤꯕꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯑꯥꯔꯃꯤꯒꯤ ꯑꯥꯔꯀꯥꯏꯞꯇ ꯆꯪꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯤꯔꯣ ꯃꯟꯗꯦꯗꯗꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯁꯨ ꯆꯪꯕ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯥꯔꯃꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯑꯥꯔꯀꯥꯏꯞꯇ ꯆꯪꯗꯨꯅ ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯊꯤꯕ ꯍꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯑꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯐ꯭ꯔꯤꯟꯅ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯍꯥꯛꯄꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯈꯪꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯕꯤꯀꯥꯁ ꯀꯧꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯐ꯭ꯔꯤꯟꯅ ꯕꯤꯀꯥꯁꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯂꯧꯔꯗꯨꯅ ꯑꯅꯟꯊꯄꯨꯔꯝꯗ ꯂꯥꯛꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯤꯀꯥꯁꯀ ꯊꯦꯡꯅꯔꯝꯃꯤ ꯕꯤꯀꯥꯁꯁꯨ ꯔꯤꯇꯥꯌꯔ ꯆꯠꯇꯨꯅ ꯁꯣ ꯃꯤꯜ ꯑꯃ ꯍꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯐ꯭ꯔꯤꯟꯅ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯎꯠꯂꯕ ꯃꯇꯝꯗꯗꯤ ꯕꯤꯀꯥꯁꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯃദ്ꯔꯥꯁ ꯔꯦꯖꯤꯃꯦꯟꯇ ꯐ꯭ꯂꯥꯁꯕꯦꯛ ꯂꯥꯛꯈꯤ ꯃദ്ꯔꯥꯁ ꯔꯦꯖꯤꯃꯦꯟꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ LOC 312ꯒꯤ ꯐꯤꯕꯝ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ 312ꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ 15ꯅꯤꯗꯒꯤ ꯎꯟ ꯇꯥꯁꯤꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯣꯔꯣꯛ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯅ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔ ꯕꯤꯁꯅꯨ ꯁꯔꯃꯗ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯥꯏꯔꯝꯃꯤ LOC 312ꯗ ꯕꯤꯁꯅꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯤꯐꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤꯗꯤ ꯐꯪꯂꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯀꯦꯔꯣꯁꯤꯟꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯤꯁꯅꯨꯅ ꯎꯟ ꯈꯔ ꯄꯥꯊꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯪꯀꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏꯒꯤ ꯔꯥꯁꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯦꯞꯇꯅꯦꯟ ꯔꯥꯝ ꯊꯥꯈꯤꯕꯅꯤ ꯃꯈꯣꯏꯅ ꯔꯥꯝꯗ ꯃꯤ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯔꯥꯝꯁꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗꯨꯗ ꯄꯥꯎ ꯄꯤꯔꯛꯏ ꯔꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯒꯗꯥꯗ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯔꯗ ꯄꯥꯎ ꯄꯤꯔꯛꯏ ꯀꯃꯥꯟꯗꯔ ꯕꯤꯁꯅꯨꯅ ꯇꯦꯔꯣꯔꯤꯁꯂ ꯍꯥꯏꯅ ꯍꯪꯂꯛꯏ ꯔꯥꯝꯅ ꯒꯙꯥꯁꯤꯡꯒꯤ ꯃꯈꯣꯡꯗ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯌꯦꯠꯄ ꯑꯗꯨ ꯎꯔꯛꯏ ꯃꯍꯥꯛꯅ ꯕꯤꯁꯅꯨꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯅꯠꯇꯦ ꯃꯔꯝꯗꯤ ꯒꯙꯥꯒꯤ ꯃꯈꯣꯡꯗ ꯐꯤ ꯍꯪꯒꯄꯥꯟ ꯌꯦꯠꯄꯁꯤ ꯚꯨꯇꯥꯟꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯟꯅꯤ ꯃꯈꯣꯏꯁꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯁꯅꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯨꯠꯂꯥꯏ ꯌꯥꯎꯔꯛꯄ꯭ꯔꯥ ꯔꯥꯝꯅ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯕꯤꯁꯅꯨꯅ ꯃꯗꯨꯒꯤ ꯔꯤꯛꯁ ꯂꯧꯕ ꯉꯝꯂꯣꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯅꯣꯡꯃꯩ ꯑꯗꯨ ꯅꯥꯀꯟꯒꯤ ꯎꯁꯤꯡꯗ ꯀꯥꯞꯁꯤꯟꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯈꯣꯏꯁꯤ ꯃꯤꯆꯝ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯔꯥꯝꯅ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯤ ꯀꯔꯤꯁꯨ ꯆꯥꯔꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯎꯟ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤꯗꯃꯛ ꯆꯦꯡ ꯍꯋꯥꯏ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯔꯥꯝꯅ ꯕꯤꯁꯅꯨꯗ ꯕꯦꯗ ꯋꯦꯗꯔ ꯑꯣꯏꯗꯨꯅ ꯅꯤꯡꯊꯤꯅ ꯑꯦꯝ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯁꯅꯨꯅ ꯔꯥꯝꯕꯨ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯔꯤꯇꯟ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯩ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯈꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯁꯣꯏꯕꯁꯤꯕꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯕꯒꯦ ꯅꯈꯣꯏ ꯆꯥꯛ ꯂꯥꯝꯂꯝꯅꯅꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯍꯥꯏꯔꯗꯨꯅ ꯃꯣꯃꯣꯟ ꯂꯧꯁꯤꯜꯂꯝꯃꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯄ ꯔꯥꯁꯟ ꯑꯗꯨ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯇꯟ ꯍꯧꯗꯨꯅ ꯆꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯒꯤ ꯃꯔꯨꯞ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯏ ꯕꯤꯁꯅꯨ ꯁꯥꯔꯅ ꯅꯪꯒ ꯌꯥꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯅꯉꯣꯟꯗ ꯀꯜꯂꯛꯄ ꯃꯥꯜꯂꯤ ꯍꯌꯦꯡꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯁꯦꯇꯤꯁꯐꯥꯏ ꯇꯧꯕ ꯌꯥꯗꯣꯔꯤꯕ ꯖꯥꯠꯂꯥ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯨꯅꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ
ꯃꯔꯥ ꯂꯩꯇꯕꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯕ ꯐꯥꯎꯗꯨ ꯁꯔꯨꯛ ꯄꯅꯤꯁꯃꯦꯟ ꯄꯤꯔꯕꯁꯨ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯕꯤꯁꯅꯨ ꯁꯔꯅꯗꯤ ꯑꯩꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝꯗꯅ ꯑꯟꯁꯥꯔꯤꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯥꯁꯃꯤꯔꯒꯤ ꯃꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯊꯥ 3 ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯔꯥꯁꯟ ꯀꯥꯔꯗ ꯐꯥꯎ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯟꯁꯥꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡ 3 ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕ ꯑꯁꯤ ꯖꯃꯤꯜꯗ ꯄꯥꯎ ꯄꯤꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯄꯥꯎ ꯑꯁꯤ ꯌꯧꯍꯟꯈꯣ ꯃꯗꯨꯗ ꯑꯟꯁꯥꯔꯤꯒꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯥꯠꯄꯤꯈꯤꯔꯣꯏꯗ꯭ꯔꯥ ꯑꯟꯁꯥꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ ꯏꯍꯧ ꯍꯧꯕꯁꯤ ꯃꯁꯤꯗꯒꯤ ꯍꯧꯔꯛꯀꯗꯕꯅꯤ ꯃꯈꯥ ꯇꯥꯕꯅ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯔꯗꯨꯅ ꯑꯟꯁꯥꯔꯤꯅ ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣ ꯄꯣꯗꯀꯥꯁꯠ ꯑꯗꯨ ꯍꯧꯔꯛꯈꯤ ꯖꯃꯤꯜꯁꯨ ꯃദ്राꯁ ꯔꯦꯖꯤꯃꯦꯟꯠꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯥꯛꯇꯨꯅ ꯀꯃꯥꯟꯗꯔ ꯁꯦꯜꯕꯥꯟꯗ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯁꯤꯗ ꯖꯃꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯥꯔꯃꯤꯒꯤ ꯏꯟꯐꯣꯔꯃꯦꯟ ꯑꯣꯏ ꯍꯥꯏꯕꯁꯤ ꯇꯦꯔꯣꯔꯤꯁꯅꯁꯨ ꯈꯪꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯄꯥꯎ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯄꯤꯍꯟꯕꯅꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯤꯇꯤꯡ ꯑꯃ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯖꯥꯍꯤꯗꯤꯟ 3 ꯀꯥꯁꯃꯤꯔꯒꯤ ꯂꯣꯀꯜ ꯁꯥꯗꯨꯅ ꯂꯩꯔꯦ ꯔꯥꯝꯅ ꯃꯈꯣꯏꯁꯤꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯏ ꯑꯗꯨꯒ ꯏꯟꯐꯣꯔꯃꯔ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯏ ꯖꯃꯤꯜꯅ ꯄꯤꯔꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯣꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯕꯤꯁꯅꯨ ꯅꯍꯥꯛꯀꯤ ꯇꯤꯝ 4 ꯁꯦꯝꯃꯨ ꯑꯗꯨꯒ ꯃꯈꯣꯏ 4ꯁꯦ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯕꯤꯁꯅꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯈꯟꯕꯗ ꯔꯥꯝꯕꯨꯗꯤ ꯌꯥꯎꯍꯜꯂꯝꯗꯦ ꯕꯤꯀꯥꯁꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯀꯜꯂꯛꯄ ꯑꯃ ꯐꯥꯎꯕꯒꯤꯅꯤ ꯅꯪꯕꯨ ꯃꯤꯁꯟ ꯑꯁꯤꯗ ꯌꯥꯎꯍꯟꯗ꯭ꯔꯤꯕꯁꯤ ꯃꯍꯥꯛ ꯚꯒꯋꯥꯟ ꯕꯤꯁꯅꯨꯃꯛꯇꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅꯁꯨ ꯀꯔꯦꯝꯅꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯀꯥꯔꯒꯤꯜ ꯖꯃꯨ ꯁ꯭ꯔꯤꯅꯒꯔꯁꯤꯡꯗ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯨꯖꯥꯍꯤꯗꯤꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯈꯣꯏꯅ ꯑꯥꯔꯃꯤ ꯎꯕ ꯃꯇꯝꯗ ꯂꯣꯏꯅ ꯆꯦꯟꯈꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯅ ꯊꯥꯗꯨꯅ ꯇꯥꯜꯂꯝꯃꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯈꯕꯔꯗꯁꯨ ꯌꯥꯎꯔꯛꯏ ꯈꯕꯔꯒꯤ ꯄꯥꯎ ꯑꯗꯨ ꯄꯥꯔꯨꯕꯗ ꯔꯥꯝꯅ ꯃꯁꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ ꯍꯥꯏꯔꯛꯏ ꯑꯟꯁꯥꯔꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯀꯥꯁꯃꯤꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯁꯤꯟꯕꯅꯤ ꯃꯗꯨꯗ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯖꯃꯤꯜ ꯍꯥꯟꯅ ꯐꯥꯕ ꯇꯥꯏ ꯃദ്राꯁ ꯔꯦꯖꯤꯃꯦꯟꯠꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯁꯤꯚꯤꯜꯗ ꯖꯃꯤꯜꯕꯨ ꯊꯤꯕ ꯂꯥꯛꯏ ꯃꯈꯣꯏꯅ ꯖꯃꯤꯜ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤꯗꯃꯛ ꯔꯥꯁꯟ ꯄꯣꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯖꯃꯤꯜꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯃꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯣꯏ ꯑꯗꯨꯒ ꯆꯥꯁꯨ ꯄꯤꯊꯛꯂꯣꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯥꯝꯗꯤ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯍꯥꯟꯗꯤ ꯌꯥꯝꯅ ꯋꯥꯅ ꯔꯥꯁꯟꯒ ꯄꯨꯔꯛꯈꯤꯕꯗꯥꯏꯅꯦ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯅꯨꯡꯅ ꯊꯥꯔꯛꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯖꯃꯤꯜꯒꯤ ꯃꯇꯥꯡꯗ ꯍꯪꯒꯗꯕꯁꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯀꯥꯔꯐ꯭ꯌꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯟꯁꯥꯔꯤꯅ ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣ ꯄꯣꯗꯀꯥꯁꯇ ꯀꯥꯁꯃꯤꯔꯤꯁꯤꯡꯕꯨ ꯃꯨꯁꯂꯤꯝ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯃꯔꯥꯜ ꯂꯩꯖꯗꯕꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯏꯍꯧ ꯍꯧꯅꯕ ꯃꯩ ꯆꯨꯔꯛꯄ ꯍꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯚꯒꯋꯥꯟ ꯔꯥꯝ ꯁꯤꯇꯥꯕꯨ ꯗꯣꯂꯥꯏꯗ ꯄꯨꯔꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯄꯥꯡꯊꯣꯛꯏ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡ ꯑꯁꯤꯕు ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯜꯂꯗꯨꯅ ꯕꯤꯀꯥꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯍꯥꯛꯅ ꯄꯝꯈꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯕꯤꯀꯥꯁꯄꯨ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨ ꯔꯥꯝ ꯑꯃꯁꯨꯡ ꯁꯤꯇꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯍꯨꯟꯗꯣꯛꯇꯨꯅ ꯕꯤꯀꯥꯁꯄꯨ ꯇꯥꯟꯅꯔꯛꯈꯤ ꯕꯤꯀꯥꯁꯅ ꯑꯁꯨꯝ ꯆꯦꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯤꯔꯒ ꯃꯐꯝ ꯆꯥꯕ ꯖꯒꯥꯗꯨꯗ ꯄꯨꯟꯅ ꯂꯣꯜꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯩ ꯊꯥꯔꯝꯃꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯗ ꯔꯥꯝꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯇꯦꯔꯣꯔꯤꯁꯅꯤ
ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯟꯁꯥꯔꯤꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯔꯥꯝꯕꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯪꯁꯤꯟꯈꯣ ꯑꯗꯨꯒ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯩ ꯊꯥꯁꯤ ꯍꯥꯏꯗꯨꯅ ꯖꯃꯤꯜꯗ ꯍꯥꯏꯔꯝꯃꯤ ꯖꯃꯤꯜ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯔꯥꯝꯅ ꯖꯃꯤꯜꯕꯨ ꯐꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯗ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯃꯤꯜꯁꯨ ꯔꯥꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯇꯦꯔꯣꯔꯤꯁ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯖꯃꯤꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯔꯛꯇ ꯁꯝꯕꯟ ꯈꯥꯅꯕꯒꯤꯗꯃꯛꯇ ꯑꯟꯁꯥꯔꯤꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯃꯁꯥꯃꯛꯅ ꯊꯥꯈꯤꯕ ꯃꯩ ꯑꯗꯣ ꯃꯨꯊꯠꯆꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏꯅ ꯃꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯦ ꯃꯌꯥꯝꯅ ꯍꯦꯔꯣ ꯑꯣꯏꯅ ꯎꯅꯈꯤ ꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯉꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯕꯔꯗꯁꯨ ꯃꯦꯒꯥꯖꯤꯟꯗꯁꯨ ꯐꯣꯡꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯁꯅꯨꯗꯤ ꯌꯥꯝ ꯆꯥꯛꯆꯔꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯒꯤ ꯕꯤꯖꯌꯂꯛꯁꯃꯤ ꯀꯧꯕ ꯔꯤꯄꯣꯔꯇꯔ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯔꯥꯝꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯕꯤꯀꯥꯁꯇ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕꯤꯖꯌꯂꯛꯁꯃꯤꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯒꯅꯤ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯁꯥ ꯅꯁꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯖꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯗ ꯑꯩꯅ ꯃꯃꯤꯡ ꯑꯁꯦ 3ꯂꯛ ꯍꯥꯏꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯃꯗꯨ ꯕꯤꯖꯌꯂꯛꯁꯃꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯃꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯜꯂꯁꯤ ꯀꯩꯅꯣ ꯕꯤꯀꯥꯁꯁꯨ ꯍꯔꯥꯎꯗꯨꯅ ꯔꯥꯝꯕꯨ ꯀꯧꯖꯔꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯁꯦ ꯀꯔꯤ ꯊꯣꯜꯂꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ ꯕꯤꯀꯥꯁꯅ ꯍꯥꯏꯔꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯣꯟꯒꯗꯕꯅꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯁꯤꯒꯦ ꯑꯗꯨꯗꯤ ꯑꯃ꯭ꯔꯤꯇꯥ ꯊꯣꯜꯂꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯀꯥꯁꯅ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯑꯗꯣ ꯔꯦꯗꯤꯑꯣꯗ 3ꯂꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯔꯦꯗꯤꯑꯣꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯗꯨꯅ ꯑꯃ꯭ꯔꯤꯇꯥ ꯍꯥꯏꯕ ꯃꯤꯡ ꯑꯁꯦ 3ꯂꯛ ꯇꯥꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡ ꯑꯗꯣ ꯊꯣꯜꯂꯝꯃꯤ ꯕꯤꯖꯌꯂꯛꯁꯃꯤꯅ ꯔꯥꯝꯗꯕꯨ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯕꯇꯥꯂꯤꯌꯟ ꯑꯁꯤꯒꯤ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯅꯍꯥꯛꯇꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯗꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯥꯝꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯂꯣꯟ ꯁꯣꯜꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯔꯥꯝ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯕꯤꯖꯌꯂꯛꯁꯃꯤꯅ ꯔꯥꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯕꯤꯖꯌꯂꯛꯁꯃꯤꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯁꯟꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯂꯦꯞꯇꯅꯦꯟ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯩꯒ ꯉꯔꯥꯡ ꯈꯛꯇ ꯎꯅꯕꯅꯤ ꯀꯥꯁꯃꯤꯔꯗ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯆꯤꯊꯤ ꯑꯃ ꯏꯔꯗꯨꯅ ꯑꯩꯁꯦ ꯍꯤꯡꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯔꯥꯝꯅ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯃꯨꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯆꯥꯅꯤ ꯈꯟꯖꯔꯗꯨꯅ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯝꯗ ꯑꯩꯅ ꯆꯤꯊꯤ ꯏꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯗꯣꯝꯅ ꯑꯣꯏꯅ ꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝꯒꯤ ꯔꯦꯖꯤꯃꯦꯟ ꯑꯗꯨꯗ ꯆꯤꯊꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯔꯥꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯆꯤꯊꯤ ꯂꯥꯛꯈꯤꯗ꯭ꯔꯕ ꯑꯗꯨ ꯔꯥꯝꯒꯤꯅꯤ ꯍꯥꯏꯔꯗꯨꯅ ꯆꯤꯊꯤ ꯈꯥꯎꯖꯥꯎ ꯑꯆꯧꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯖꯔꯛꯏ ꯑꯗꯨꯒ ꯆꯤꯊꯤꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯃꯥꯃꯅꯤ ꯅꯪꯒꯤ ꯈꯨꯔꯥꯅꯤ ꯅꯪꯒꯤ ꯕꯕꯥꯅꯤ ꯅꯪꯒꯤ ꯏꯕꯣꯛꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯆꯤꯊꯤ ꯀꯌꯥ ꯏꯔꯛꯏ ꯆꯤꯊꯤ ꯑꯗꯨꯗ ꯔꯥꯙꯤꯀꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯇꯥꯃꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯔꯥꯙꯤꯀꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯉꯤ ꯇꯥꯃꯣ ꯅꯪꯅ ꯍꯦꯛ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯃꯅꯥ ꯍꯨꯠꯇꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯒꯤ ꯏꯄꯥꯟꯗ ꯑꯩꯅ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯍꯧꯕꯅꯤ ꯇꯥꯃꯣꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯤꯐꯤꯟ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯇꯤꯐꯤꯟ ꯑꯗꯨꯗꯒꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯔꯥꯝꯅ ꯆꯥꯕ ꯍꯧꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯀꯥꯁꯅ ꯑꯥꯐ꯭ꯔꯤꯟꯗ ꯇꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ
ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯤꯊꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯇꯨꯝꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯇꯨꯝꯍꯟꯈꯤꯗꯕꯅꯤ꯫ ꯔꯥꯝꯁꯨ ꯃꯍꯥꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯆꯤꯊꯤ ꯈꯥꯎꯖꯥꯎ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯥ 2ꯒꯤ ꯂꯤꯞ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯁꯥꯡꯅ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯦ ꯑꯩ ꯎꯅꯕ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯔꯥꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯕꯦꯁꯇ ꯆꯤꯊꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯈꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯃꯇꯝꯗ ꯔꯥꯝꯗ ꯆꯤꯊꯤ ꯈꯥꯎꯖꯥꯎ ꯑꯃꯒꯁꯨ ꯑꯃꯨꯛ ꯄꯤꯔꯛꯈꯤ꯫ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯥꯔꯦꯛꯇ ꯆꯪꯗꯨꯅ ꯄꯥꯕ ꯍꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯆꯤꯊꯤ ꯑꯃ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯗꯨ ꯂꯧꯈꯠꯂꯗꯨꯅ ꯄꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯤꯊꯤ ꯑꯗꯨꯗꯗꯤ ꯑꯩꯍꯥꯛꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯀꯅꯥꯝꯇ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯔꯥꯝꯗꯤ ꯑꯩꯗꯤ ꯂꯨꯁꯨ ꯂꯨꯍꯣꯡꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯤꯊꯤꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯍꯥꯏꯗꯨꯅ ꯏꯕꯁꯤ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯆꯤꯊꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯆꯤꯊꯤ ꯑꯁꯤꯗ ꯏꯔꯛꯂꯤꯕ ꯋꯥꯔꯣꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗ ꯑꯣꯏꯅꯖꯕꯒꯤ ꯃꯑꯣꯡꯗ ꯏꯔꯛꯈꯤꯕꯅꯤ꯫ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯔꯣꯜꯗ ꯏꯔꯛꯂꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯩꯒꯤ ꯏꯄꯥꯝꯗ ꯊꯝꯃꯝꯕ ꯃꯇꯝꯗ ꯀꯥꯁꯃꯤꯔꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯅꯤꯒ ꯍꯥꯏꯔꯝꯗꯥꯏꯅꯦ, ꯅꯈꯣꯏ ꯑꯥꯔꯃꯤꯁꯤꯡ ꯑꯁꯦ ꯊꯥꯖꯕ ꯌꯥꯄꯣꯟꯇꯦꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯑꯣꯏꯅꯖꯅ ꯏꯔꯛꯏ꯫ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯍꯥꯏꯗꯨꯅ ꯏꯔꯛꯏ꯫ ꯆꯤꯊꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯗ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯑꯅꯧꯕ ꯆꯤꯊꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯗꯨꯗꯁꯨ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯑꯅꯧꯕ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯅꯧꯕ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯅ ꯀꯥꯂꯦꯟꯊꯥ ꯅꯣꯡꯖꯨꯊꯥ ꯏꯪꯊꯝꯊꯥ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯠꯈꯤ꯫ ꯁꯨꯝꯅꯇ ꯅꯪ ꯈꯛꯇꯅꯤ ꯂꯥꯛꯇ꯭ꯔꯤꯕꯁꯤ꯫ ꯀꯥꯂꯦꯟꯊꯥ ꯅꯣꯡꯖꯨꯊꯥ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯒꯤ ꯊꯥꯁꯨ ꯂꯩꯇꯥꯔꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯗꯨꯒ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯅ ꯏꯔꯝꯃꯤ꯫ ꯁꯤꯇꯥꯒꯤ ꯆꯤꯊꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯛꯈꯤ ꯑꯗꯨꯒ ꯅꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯤꯊꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯂꯣꯏꯅ ꯁꯟꯗꯣꯛꯈꯤ꯫ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯗꯁꯨ ꯌꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯥꯝꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯅꯪ ꯂꯨꯍꯣꯡꯂꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗ ꯔꯥꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯈꯪꯗꯦ, ꯉꯔꯥꯡ ꯈꯛꯇ ꯈꯪꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯇꯦꯟꯁꯟꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯤꯊꯤ ꯑꯗꯨꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯔꯥꯝꯒ ꯅꯪꯒꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯈꯤꯕꯅꯣ ꯍꯥꯏꯅ꯫ ꯑꯗ ꯑꯩꯅ ꯍꯥꯏ ꯃꯉꯣꯟꯗ ꯀꯨꯔꯨꯛꯁꯦꯇ꯭ꯔꯗ ꯔꯥꯕꯟ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯊꯦꯡꯅꯕꯅꯤ꯫ ꯂꯥꯟꯂꯛ ꯑꯗꯨꯗ ꯁꯤꯇꯥ ꯁꯌꯝꯕꯔ ꯇꯧꯈꯤꯕꯅꯤ꯫ ꯀꯨꯔꯨꯛꯁꯦꯇ꯭ꯔ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯚꯥꯔꯠꯅꯤ ꯑꯗꯨꯒ ꯔꯥꯕꯟ ꯍꯥꯏꯕꯁꯤꯗꯤ ꯔꯥꯃꯥꯌꯟꯅꯤ꯫ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯇꯥꯅ ꯆꯤꯊꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯪ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯁꯤꯇꯥꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯩꯁꯦ ꯑꯣꯁꯇꯤꯟ ꯃꯦꯖꯤꯛ ꯁꯣꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯀꯅꯤ꯫ ꯄꯨꯡ 49ꯒꯤ ꯇ꯭ꯔꯦꯟꯒꯤ ꯖꯔꯅꯤꯅꯤ꯫ ꯐꯤꯔꯣꯜ ꯄꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗ꯭ꯔꯦꯁ ꯑꯗꯣ ꯑꯩꯅ ꯎꯕ ꯐꯪꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯥꯝꯗꯤ ꯃꯣꯃꯣ ꯅꯣꯛꯂꯛꯈꯤ꯫ ꯆꯤꯊꯤ ꯑꯗꯨꯒꯤ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯁꯤꯜꯗ ꯗꯦꯜꯂꯤ ꯍꯥꯏꯗꯨꯅ ꯅꯝꯃꯝꯕ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯔꯥꯝꯅ ꯈꯪꯕ ꯉꯝꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯕꯤꯀꯥꯁꯇ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯗꯦꯜꯂꯤꯗ ꯇꯥꯡ 12 ꯅꯪꯅꯕꯒꯤꯗꯃꯛꯇ ꯗꯦꯜꯂꯤꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯔꯝꯗꯦ ꯑꯗꯨꯅ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯆꯦꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯕꯇꯥꯂꯤꯌꯟꯒꯤ ꯃꯤ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯇꯥꯂꯤꯌꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯥꯔꯗꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯟ ꯑꯃ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯀꯧꯕ ꯌꯥꯝꯅ ꯖꯥꯊꯤꯕ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯤꯇꯤ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯤꯇꯤ ꯑꯗꯨꯅꯗꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯖꯗꯦ, ꯑꯩꯗꯤ ꯁꯨꯝꯅꯇꯒꯤ ꯇꯤꯀꯦꯠ ꯌꯦꯟꯊꯣꯛ ꯌꯦꯟꯁꯤꯟ ꯇꯧꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯇꯤꯇꯤ ꯑꯗꯨꯕꯨ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯊꯤꯕꯗ ꯅꯝꯗꯅ ꯌꯥꯎꯍꯜꯂꯛꯏ꯫
ꯇꯤꯇꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟꯗꯗꯤ ꯕꯣꯒꯤ ꯈꯔꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯈꯤꯒꯅꯤ, ꯕꯣꯒꯤ ꯈꯔꯅ ꯄꯠꯅꯥꯗ ꯆꯠꯈꯤꯒꯅꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯤꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ VIP ꯀꯝꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯑꯗꯨ ꯂꯩꯔꯝꯕ ꯑꯗꯨ ꯔꯥꯝꯅ ꯎꯔꯛꯈꯤ꯫ ꯅꯪꯒꯤ ꯆꯤꯊꯤꯁꯤꯡ ꯑꯁꯦ ꯐ꯭ꯔꯣꯝ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯗꯕꯅꯤꯅ ꯑꯩꯅ ꯀꯗꯥꯏꯗ ꯍꯟꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯏꯁꯥ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯆꯤꯊꯤ ꯑꯁꯤ ꯁꯤꯟꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯗ ꯍꯥꯏꯔꯛꯏ꯫ ꯁꯤꯇꯥꯅ ꯔꯥꯝꯒꯤ ꯆꯤꯊꯤꯁꯤꯡ ꯑꯗꯨꯕꯨ ꯐꯥꯛꯇꯨꯅ ꯑꯁꯨꯝ ꯄꯥꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯏꯈꯤꯕ ꯆꯤꯊꯤ ꯑꯗꯨꯗ ꯑꯩꯗꯤ ꯀꯨꯔꯥꯞꯁꯤꯡꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤꯗꯃꯛꯇ ꯀꯨꯔꯥꯞ ꯀꯌꯥꯁꯨ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯨꯔꯖꯦ ꯀꯧꯕ ꯑꯃ ꯆꯥꯔꯃꯤꯅꯥꯔꯒꯤ ꯃꯅꯥꯛꯇ ꯂꯩ, ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯦ ꯁꯤꯗ ꯌꯥꯎꯔꯕꯅꯤ, ꯃꯁꯤꯗ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯗꯨꯗ ꯏꯔꯝꯃꯤ꯫ ꯇ꯭ꯔꯦꯟꯒꯤ ꯕꯣꯒꯤ ꯑꯗꯨ ꯆꯦꯟꯖ ꯇꯧꯈꯤꯗꯨꯅ ꯃꯈꯣꯏ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯚꯣꯄꯥꯜ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯗꯁꯥ ꯎꯄꯥꯏ ꯇꯧꯔꯗꯨꯅ ꯔꯥꯝ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯗꯨꯔꯖꯦꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯗꯨꯔꯖꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟ ꯌꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯅꯨꯃꯥꯟ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯔꯥꯝ ꯂꯥꯛꯏ, ꯑꯗꯨꯒ ꯔꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯗꯨꯔꯖꯦꯗꯤ ꯔꯥꯝ ꯂꯥꯛꯄꯁꯦ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯔꯥꯝꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯑꯃ ꯑꯗꯨꯃꯛ ꯄꯤꯕꯅꯤꯅ ꯃꯍꯥꯛꯅ ꯔꯥꯝ ꯎꯕꯗ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝ ꯑꯗꯣ ꯎꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯛ ꯄꯥꯝꯃꯁꯨ ꯄꯥꯝꯗ꯭ꯔꯁꯨ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯗꯨꯔꯖꯟꯒꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯅ ꯐꯣꯟ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯤꯇꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯣꯟ ꯑꯁꯤꯕꯨ ꯁꯦꯝꯗꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯆꯩꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯐꯣꯟ ꯑꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯣꯟꯅꯤ, ꯁꯤꯗ ꯐꯣꯟ ꯑꯃ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯔꯥꯝꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯤꯀꯥꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯍꯪꯉꯤ꯫ ꯑꯗꯨꯒ ꯁꯤꯇꯥꯒꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯉꯧꯗꯅ ꯗꯨꯔꯖꯟꯒꯤ ꯃꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯇꯥ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯨꯔꯖꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯛꯄꯅꯤ, ꯇ꯭ꯔꯦꯇꯥ ꯌꯨꯒ ꯃꯇꯝꯗꯗꯤ ꯔꯥꯝꯅ ꯁꯤꯇꯥꯕꯨ ꯊꯤꯕ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯌꯨꯒ ꯑꯁꯤꯗꯗꯤ ꯁꯤꯇꯥꯅ ꯔꯥꯝ ꯊꯤꯕ ꯂꯥꯛꯂꯦ꯫ ꯑꯣ ꯚꯒꯋꯥꯟ ꯔꯥꯝ, ꯁꯤꯇꯥ ꯃꯌꯥꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯔꯥꯝꯕꯨ ꯀꯧꯔꯝꯃꯤ꯫ ꯔꯥꯝꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯁꯤꯇꯥꯒ ꯎꯅꯔꯝꯃꯤ꯫ ꯔꯥꯝꯕꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯏꯔꯒ ꯊꯥꯔꯨꯕ꯭ꯔꯥꯕꯨ ꯅꯪꯗꯤ ꯀꯥꯁꯃꯤꯔ ꯑꯗꯨꯕꯨ ꯕꯔꯞꯇ ꯁꯤꯟꯅꯔꯝꯃꯒ ꯂꯥꯛꯂꯕꯅꯤꯅꯦ꯫ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯁꯣꯝꯅꯗꯤ ꯍꯥꯏꯕꯤꯈꯤꯗꯥꯏꯅꯦ ꯑꯗꯣꯝ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇ ꯄꯣꯛꯄꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯁꯨ ꯆꯤꯊꯤ ꯑꯃꯒ ꯅꯠꯇꯦ 4-5ꯗꯅꯤ꯫ ꯔꯥꯝꯅ ꯁꯤꯇꯥꯒꯤ ꯐꯣꯇꯣ ꯂꯣꯟꯅ ꯀꯥꯞꯅꯕ ꯍꯣꯠꯅꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯇꯥꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯒꯤ ꯔꯥꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯅ ꯐꯣꯇꯣ ꯂꯧꯅꯕ ꯍꯣꯠꯅꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯐꯣꯟ ꯌꯥꯗꯕꯅꯤꯅ ꯑꯩꯗꯤ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯕꯅꯤ꯫ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣꯝꯅ ꯏꯕꯤꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯂꯣꯏꯅ ꯆꯤꯟꯐꯥ ꯄꯨꯔꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯕꯒꯤꯅꯤ꯫ ꯑꯩꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ꯫ ꯋꯥꯍꯩ ꯑꯗꯨ ꯀꯛꯂꯗꯨꯅ ꯁꯤꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯕ? ꯃꯗꯒꯤ ꯔꯥꯝꯅ ꯋꯥꯍꯩ ꯑꯗꯨ ꯆꯨꯝꯊꯣꯛꯑꯒ ꯍꯥꯏꯔꯛꯈꯤ, ꯌꯥꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯒꯤ ꯃꯑꯣꯡꯗ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯁꯤꯇꯥꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯤꯊꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗꯕꯅꯤ ꯈꯜꯂꯗꯨꯅ ꯏꯈꯤꯕꯅꯤ꯫ ꯁꯤ ꯈꯛꯇ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ꯫ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯈꯛꯇ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯦ ꯊꯤꯗꯨꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯍꯥꯊꯨ ꯔꯥꯝꯒꯤ ꯃꯅꯥꯛꯇꯒꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯊꯦꯡꯂꯦ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯔꯥꯝꯁꯨ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯛꯏ꯫ ꯔꯥꯝꯅ ꯁꯤꯇꯥꯕꯨ ꯇꯥꯟꯅꯖꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯥꯁꯃꯤꯔꯒꯤ ꯎꯟ ꯃꯔꯛꯇ ꯏꯊꯟꯇ ꯄꯨꯝꯆꯣꯠ ꯆꯣꯠꯆꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯕꯤꯔꯗꯨꯅ ꯅꯣꯡꯂꯛꯇ ꯑꯃꯨꯛ ꯂꯨꯞꯍꯟꯕꯤꯔꯤꯕꯁꯤꯅ ꯑꯐꯕ ꯊꯕꯛ ꯑꯣꯏꯗꯣꯔꯤꯕ꯭ꯔꯅꯤ? ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯣꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯍꯟꯕꯤꯒꯅꯤ꯫ ꯔꯥꯝꯁꯨ ꯁꯤꯇꯥꯗ ꯆꯤꯊꯤ ꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯂꯥꯞꯅ ꯀꯧꯕꯤꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯒ ꯂꯥꯞꯊꯣꯛꯅꯗꯨꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯤ꯫ ꯁꯤꯇꯥꯁꯨ ꯔꯥꯝꯗ ꯑꯣꯏꯅꯖꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯁꯥꯅ
खंगना खंगना दशा तानब सिंजरिबदु करिगिनो मसी हरमदुना मफम अदुदगी चटखिरमी रामसु सीतागी मतौ अदुदा यामना ngakna मोमो नोक्चदुना लेहवी मान खंजै मदुदी अैगी नुपीनी अैबु यामना नुंसी हारगा हौजिना करिगिदमक कुचिन चेलिबनो वरी सी प्रेजेंट मुहलखी अदुगा आफ्रिन द विकासना वरी मखा तारई मखोय अनिगी वरी असिदा खंगहौदब नोंलै नुसित अमा लाखी बालाजीना मखोय अनिगी वरी से मई ताई हाइदुना हरी आफ्रिन हरी रामगा मुखनो नद्रबरा विकासना हरी ऐसु इमुंगी थौदांगना लुबनीना रिटायर तौरै हारदुना मंगोंदा चिठी कया इखिबनी अदुबु ngasi फावबा अमता हलक्ते अदुबु रामगी मरुप दुर्जय शर्माना सीतागी मरमदा खंगलंबा याय महाकी मयुमदगी एड्रेस अदु पीगे हारदुना आफ्रिनबु विकास महाकी मुंगदा गौसिल्ली आफ्रिन चंगलकपदा राम विकास अमसुंग विष्णुगी फोटो थेटपदु उरमी आफ्रिन हरी महागसे कनानो विकास हरी महागसे विष्णुनी आफ्रिन हरी महान राम अमसुंग सीतागी मतांगदा खंगलमगद्रा विकासनदी खंगलमगनी थाजदी हाय अदुबु आफ्रिना अई मंगोना ट्राई अमता तौगे हरी अदुगा महाकी नंबर अदो हंगलमी महाकी नंबर अदु पुरदुना मद्रास आर्मी हेडक्वार्टर दा विष्णुदी ब्रिगेडियर ओइदुना लेरमी महान रामगी मतांगदा निसिंगदुना रामगी फोटो अदु येंगदुना लेरमी नुमित अदु विष्णु प्रमोशन फंगले हारदुना दिल्ली दा पोस्टिंग चटके तौबा नुमित अदु ओरमी तंजादुदा आफ्रिना फोन तौरई अदुगा ब्रिगेडियर विष्णुगा वारी अमुतंग सानजगे रामगी मतांगदनी हरी ऑफिसर अदुना विष्णुगी मनाक्ता लाक्तुना नुपी मचा अमना सादा रामगी मतांगदा वारी खरा हंगबा पामी हादुना फोन तौरी हादुना तम्मी ब्रिगेडियर विष्णुना राम हाइबा मिंग सिताबदा मकुता पारंबा पोरदो ताखिबा खंगौदे महाक हाथु हाथु फोन मलाक तमना चेलई अदुबु आफ्रिनदी बालाजीना बस चटखिदोरे हायरदुना मफम मदुदगी पुदुना चटखी विष्णुना नुपी असि कनानो अदुगा महाकी मरमदा डिटेल्स अदु थिरो हादुना महाकी ऑफिसर सिंग अदुदा ऑर्डर अमा पिरमी अदुगा महाक थेंगनबसु थेंगना मफम अदुदा नुपी अदुगी इन्फॉर्मेशन गायदुना लेरमी महाकी ऑफिसर अदु लाक्तुना हरी महाक हैदराबाद आर्मी बेस तगी विकास की डिटेल हंगनदुना विकास की मयुमदा चटखिबनी अदुगा विकासना सारगी कंटेक असि मंगोंदा पीखिबनी विष्णुसु पंथाब तौदुना महाकी फ्लाइट अदु कैंसिल तौदुना विकास उनबा अनंतपुरमदा चटखी सोमनाकंदना आफ्रिन अमसुंग बालाजी दुर्जय शर्मागी मयुमदा लाई मदुदगिदी दुर्जयना मखोयदा रामगी वारी लिबा हौरई दुर्जयना रामबु मफम मदुदगी चटखिनबा बेवारदा हाजेरमी रामना खबर पाबदा ऑस्टिन मैजिक शोगी एडवर्टाइजमेंट अमा थेंगनै मखोय अनिसु मफम अदुदा सीता थिबा लाई म्यूजिशियन अदुना वॉलंटियर अमा कौखत्तुना सीताबु कौखल्ली मफम अदुदा रामना सीताबु कौरदुना लाक्पदा सीतागी मरुप अमना रामबु कौसिनदुना हरी नंग राम नत्रा रामना यामना ngakna हरी अदोमना इदि करमना खंगलिबा नुपी अदुना हरी नंगोंदा थाखिबा चिठी अदुदी खरा खत्तनी अतोप्पा मयाम लेरिबनी रामना हरी अबू चिठी रक्तुना मफम असिदा कौबीरे अदुगा महाकना हौजिकना अमुक कुचिन चेलिबसे करिगिनो नुपी अदुना हरी ममल कहलिबनी मसी नत्रगदी नंगना माबु कोइतान तानररोय अदुगिनी म्यूजिशियन अदुना सीतागी रोस अदुबु जार अदुदा हापचिली अदुगा महाकना वॉलंटियर्स अमगसु कौरमी रामसु नंगहौरोय मतागोम स्टेजदा चंखलई म्यूजिशियन अदुना जार कुपलिबा फी अदु हांदोकनबा रामदा हरी रामसु अदुमा हांदोकपदा जार अदुदा कुराब कया यावरमी राम हरी नंगना चिठीदा कुराब पुरौ हाइबदुदा मयाम पुरक्लबनी हायरदुना कारण तारमी म्यूजिशियन अदुना सीतादा नंगी रोस अदुगिदमक करिसु खलुरगनु अइना दोंगी युमदा सोइदना यहोंजरके हरी अदुगा एड्रेस पिरौ हायदुनसु हरी मदुदा सीतागे एड्रेस अदु राम हरी राम सीतासी नूरजहान पैलेस थबक तौबी जगोई ओजानी हायना खलमी मरमदी मंगोंदा ममांग थक्ता डांस क्लास थेंगले हायदुना चटखिबगिनी सीतागे एड्रेस असि सीतागे ममानबी अदुदगी लौखिबनी सीताना मफम अदुदगी थोलक्तुना हरी नंगना अगी एड्रेस ति खंगने अदुबु मफम अदुदा लाकनु मदुदा रामना करिगिनो हायना हंगnei सीताना कदौबा लाक्तुरिबनो हायना हंगnei राम हरी अखोय अनिना यामना फॉर्मल ओइना वारी सानबसे नोंगाइते अदुना कोइदबिदा वारी साननबगिदमक्ता नंगा तोइना उनबा पामी मदुदा सीताना हरी अखोय तामोना खंगनबदी नातै चारोय रामना हरी
ꯑꯋꯣꯏꯕ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯁꯤꯇꯥꯅ ꯍꯥꯏꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯔꯥꯝꯅ ꯍꯥꯏꯔꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅ ꯑꯣꯏꯗꯕ ꯉꯥꯡꯂꯕꯁꯨ ꯑꯁꯦꯡꯕ ꯑꯗꯨꯝ ꯃꯥꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯃꯛ ꯊꯥꯖꯒꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯤꯇꯥ ꯑꯗꯨ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯁꯤꯇꯥ ꯇꯣꯏꯅ ꯎꯅꯕ ꯍꯧꯔꯛꯏ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯄꯗ ꯅꯨꯄꯥ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯅꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯗ ꯁꯣꯛꯂꯕꯗꯤ ꯁꯪꯁꯥꯔꯁꯦ ꯂꯦꯞꯈ꯭ꯔꯒꯅꯤ ꯃꯗꯨꯗ ꯁꯤꯇꯥꯅ ꯁꯥꯎꯔꯗꯨꯅ ꯔꯥꯝꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯕꯗ ꯅꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯣ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯈꯪꯗꯦ ꯅꯪꯅ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯨ ꯍꯥꯏꯔꯛꯏ ꯔꯥꯝꯗꯤ ꯆꯞ ꯂꯦꯞꯇꯨꯅ ꯉꯛꯇꯨꯅ ꯂꯩꯖꯔꯝꯃꯤ ꯔꯥꯝ ꯑꯃꯁꯨꯡ ꯁꯤꯇꯥ ꯅꯣꯡ ꯆꯨꯔꯕ ꯃꯇꯝ ꯑꯃꯗ ꯌꯨꯝ ꯑꯃꯗ ꯚꯔꯥꯒꯤ ꯌꯨꯝ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯃꯗꯨꯗ ꯔꯥꯝꯅ ꯚꯔꯥ ꯐꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯊꯪ ꯍꯞꯇꯥꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯔꯥꯝꯅ ꯁꯤꯇꯥꯗ ꯕꯦꯕꯥꯔꯗ ꯀꯧꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯀꯧꯕꯗ ꯕꯦꯕꯥꯔꯗ ꯀꯧꯔꯤꯕꯗꯤ ꯗꯥꯏꯔꯦꯛ ꯀꯧꯕ ꯌꯥꯗꯕ꯭ꯔꯥ ꯃꯗꯨꯗ ꯔꯥꯝꯁꯨ ꯁꯤꯇꯥꯗ ꯗꯥꯏꯔꯦꯛ ꯀꯧꯔꯛꯏ ꯁꯤꯇꯥꯅ ꯉꯛꯅ ꯈꯨꯝꯃꯛꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯞ ꯃꯦꯔꯦꯖ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯗꯥꯏꯗ ꯊꯦꯡꯅꯈꯤꯕꯒꯦ ꯔꯥꯝꯅ ꯃꯄꯥꯟꯗꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯇ꯭ꯔꯦꯟꯗꯅꯤ ꯃꯗꯨꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯥꯁꯃꯤꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯥꯝꯁꯨ ꯌꯥꯝꯅ ꯉꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯔꯥꯝꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯀꯥꯁꯃꯤꯔꯤ ꯃꯨꯁꯂꯤꯝꯁꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯇꯥꯁꯨ ꯀꯥꯁꯃꯤꯔ ꯀꯣꯏꯕ ꯂꯥꯛꯈꯤꯕꯅꯤ ꯂꯥꯜꯂꯛ ꯑꯗꯨꯗ ꯁꯤꯇꯥꯕꯨ ꯔꯥꯝꯅ ꯃꯔꯥꯏꯕꯛꯇ ꯅꯝꯂꯤꯕ ꯁꯤꯟꯗꯨꯔ ꯑꯗꯨ ꯃꯨꯊꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈꯤ ꯑꯗꯨꯃꯛꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯅ ꯁꯤꯇꯥꯒꯤ ꯏꯖꯠ ꯇꯝꯁꯤꯡꯅꯕ ꯍꯣꯠꯅꯔꯛꯏ ꯔꯥꯝꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯐꯨꯔꯗꯨꯅ ꯁꯤꯇꯥꯕꯨ ꯀꯟꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯁꯤꯇꯥꯅ ꯔꯥꯝꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯔꯥꯝꯅ ꯁꯤꯇꯥꯗ ꯍꯥꯏꯔꯛꯏ ꯀꯨꯔꯨꯈꯦꯇ꯭ꯔꯒꯤ ꯂꯥꯟꯐꯝꯗ ꯔꯥꯕꯟ ꯍꯥꯠꯇꯨꯅ ꯁꯤꯇꯥ ꯁꯣꯌꯝꯕꯔ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯤꯇꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯀꯥꯏꯗꯨꯅ ꯆꯦꯟꯖꯈꯤ ꯔꯥꯝꯅ ꯀꯨꯔꯥꯞꯁꯤꯡ ꯑꯗꯨ ꯃꯦꯖꯤꯁꯤꯌꯥꯟ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯗꯨꯅ ꯗꯨꯔꯖꯦꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯑꯗꯨꯒ ꯄꯦꯂꯦꯁꯇ ꯆꯠꯇꯨꯅ ꯁꯤꯇꯥ ꯎꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ ꯗꯨꯔꯖꯦꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯔꯥꯝꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯄꯨꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯔꯝꯃꯤ ꯗꯨꯔꯖꯦꯅ ꯍꯥꯏꯔꯛꯏ ꯄꯦꯂꯦꯁ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯆꯪꯗꯣꯔꯤꯕꯅꯣ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯟ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯄꯨꯁꯤꯟꯗꯨꯅ ꯆꯪꯒꯗꯣꯔꯤꯕꯅꯤ ꯔꯥꯝꯁꯨ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯊꯦꯡꯅꯔꯗꯨꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯄꯦꯂꯦꯁꯇ ꯎꯅꯈꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯍꯥꯏꯕ ꯃꯤꯁꯤꯗꯤ ꯀꯥꯎꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕ ꯌꯥꯗꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯏꯀꯥꯏ ꯈꯥꯡꯗꯨꯅ ꯅꯪꯁꯦ ꯔꯥꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯄꯦꯂꯦꯁ ꯆꯠꯇꯣꯏꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯕꯨ ꯄꯦꯂꯦꯁ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯔꯥꯝꯕꯨ ꯄꯨꯔꯛꯄ ꯁꯥꯔꯗꯨꯅ ꯄꯦꯂꯦꯁ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯂꯣꯏꯅ ꯃꯀꯣꯛ ꯅꯣꯟꯖꯔꯝꯃꯤ ꯔꯥꯝꯅꯗꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔꯖꯍꯥꯟꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯇꯥꯅ ꯃꯍꯥꯛꯄꯨ ꯗꯥꯟꯁ ꯇꯝꯕꯤꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯔꯥꯝꯁꯨ ꯁꯤꯇꯥ ꯊꯤꯕ ꯍꯧꯔꯛꯏ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯦꯂꯦꯁ ꯑꯗꯨꯒꯤ ꯀꯤꯌꯔ ꯇꯦꯀꯔ ꯁꯤꯇꯥꯔꯥꯃꯌꯥꯒ ꯊꯦꯡꯅꯔꯝꯃꯤ ꯁꯤꯇꯥꯔꯥꯃꯌꯥꯗ ꯗꯨꯔꯖꯦ ꯑꯁꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯃꯌꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯁꯤꯇꯥ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯔꯥꯝꯅ ꯁꯤꯇꯥ ꯊꯤꯕ ꯂꯥꯛꯄꯗ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯊꯦꯡꯅꯗꯨꯅ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯔꯥꯝꯁꯨ ꯁꯣꯏꯗꯨꯅ ꯁꯤꯇꯥ ꯊꯤꯕꯅꯤ ꯍꯥꯏꯔꯛꯏ ꯁꯤꯇꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯇꯟꯖꯥꯗꯨꯗ ꯗꯨꯔꯖꯦꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯁꯦ ꯁꯤꯇꯥꯔꯥꯃꯌꯥꯒꯤ ꯃꯌꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯁꯤꯇꯥꯔꯥꯃꯌꯥꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯌꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯔꯥꯝꯅ ꯖꯒꯣꯏꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯕꯇꯔꯐ꯭ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯁꯤꯇꯥ ꯇꯝꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯤꯇꯥꯅ ꯔꯥꯝ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯣꯝꯕꯨ ꯎꯈ꯭ꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯊꯧꯅ ꯐꯨꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯗꯥꯟꯁ ꯇꯤꯆꯔ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯖꯣꯕ ꯑꯣꯐꯔ ꯑꯃ ꯇꯧꯕ ꯂꯥꯛꯄꯅꯤ
ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯅ ꯁꯤꯇꯥꯅ ꯍꯪꯂꯛꯏ꯫ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯁꯨꯇꯤꯒꯤ ꯃꯇꯝꯗ ꯑꯩꯁꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯕꯦꯁꯇ ꯑꯗꯨꯃꯛ ꯍꯟꯖꯩ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯅ ꯁꯨꯇꯤ ꯂꯥꯛꯄꯗ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯆꯒꯦ, ꯑꯗꯨꯒ ꯀꯥꯁꯃꯤꯔꯗ ꯉꯥꯡꯈꯤꯕ ꯑꯣꯏꯗꯕ ꯑꯗꯨ ꯑꯁꯦꯡꯕꯗ ꯑꯣꯟꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯩ ꯈꯪꯗꯦ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯆꯥꯎꯕ꯭ꯔꯥ ꯄꯤꯛꯄ꯭ꯔꯥ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯅꯪꯕꯨ ꯔꯥꯅꯤꯗꯧꯅ ꯊꯝꯒꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯤꯇꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯦꯟꯈꯤ꯫ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯁꯣꯝꯗꯅ ꯁꯤꯇꯥꯅ ꯔꯥꯝꯕꯨ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯕꯥꯂꯥꯖꯤꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯛ ꯐꯕ ꯅꯨꯄꯥ ꯑꯁꯦ ꯃꯤꯔꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯥꯝꯗꯁꯨ ꯑꯗꯨꯝꯅ ꯍꯪꯈꯤ, ꯑꯗꯨꯕꯨ ꯔꯥꯝꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯕꯥꯂꯥꯖꯤꯗꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯏ, ꯃꯥꯒ ꯅꯪꯒ ꯑꯃꯨꯛ ꯎꯅꯈꯤꯗ꯭ꯔꯕ꯭ꯔꯥ? ꯃꯗꯨꯗ ꯗꯨꯔꯖꯦꯅ ꯍꯥꯏꯔꯛꯏ, ꯎꯅꯈꯤꯗ꯭ꯔꯦ, ꯃꯍꯥꯛ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯈꯪꯗꯦ꯫ ꯁꯣꯝꯗꯅ ꯑꯐ꯭ꯔꯤꯟꯗꯤ ꯏꯁꯧ ꯂꯥꯡꯂꯛꯈꯤ, ꯔꯥꯝꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯁꯤꯇꯥꯅ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ, ꯃꯁꯛꯁꯨ ꯈꯪꯗꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯨꯔꯖꯦꯅ ꯍꯥꯏꯔꯛꯏ, ꯁꯤꯇꯥꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯂꯩꯕꯅꯤ, ꯔꯥꯝꯅ ꯂꯣꯟꯅ ꯀꯥꯞꯍꯧꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯐ꯭ꯔꯤꯟꯗ ꯁꯤꯇꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯏ꯫ ꯕꯥꯂꯥꯖꯤꯅꯗꯤ ꯁꯤꯇꯥ ꯎꯔꯨꯕ ꯃꯇꯝꯗ ꯄꯣꯠꯇꯤ ꯀꯥꯞꯄꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯨꯔꯖꯦꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯅꯃꯥꯒꯨꯝꯕꯅꯤ꯫ ꯑꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯏ, ꯐꯣꯇꯣ ꯑꯁꯤ ꯄꯨꯔꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯎꯠꯂꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯁꯤꯇꯥ ꯀꯧꯕꯅꯤ, ꯑꯗꯨꯒ ꯅꯨꯔꯖꯍꯥꯟ ꯄꯦꯂꯦꯁꯇ ꯗꯥꯟꯁ ꯇꯤꯆꯔ ꯑꯣꯏꯕꯅꯤ, ꯃꯁꯤ ꯍꯥꯏꯅ ꯍꯪꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯤꯇꯥ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯔꯖꯍꯥꯟ ꯄꯦꯂꯦꯁ ꯇꯝꯅ ꯂꯥꯛꯏ꯫ ꯅꯨꯔꯖꯍꯥꯟ ꯄꯦꯂꯦꯁ ꯌꯧꯕꯗꯗꯤ ꯑꯐ꯭ꯔꯤꯟ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯤꯇꯥꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔꯖꯍꯥꯟ ꯃꯁꯥꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯅ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕꯗ ꯈꯪꯕ ꯉꯝꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯁꯅꯨꯅ ꯕꯤꯀꯥꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯑꯐ꯭ꯔꯤꯟ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛ ꯑꯁꯤ ꯂꯟꯗꯟꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯤꯁꯅꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯨꯅ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ आर्मी मरम हंग मतम हेत करीगनो से लंदन हाई तारगसु पाकिस्तान की मेजर अबू तारक की मसू नुपीनी विष्णु ने याम साउदुना कदाइद लाक्लिबनो खंग तारगदी नुपी अदु कदाइद लेबगे हाइदुना साउन हंगमी मदर विकासना करिगुम राम की मतंगदा खंग तारगदी मसी होटल असिदा लाओ हाइदुना होटल अदुगी एड्रेस पिरमी हाइदुना विष्णुदा होटल अदुगी एड्रेस अदु विकासना पिरमी सोना कदना होटल अदुदा आफरीन अमसुंग बालाजी वारी सनदुना लेरमी बालाजी ने हरी करिगिदमुक्तनो राजकुमारी अमना इचम चंबा कमल सोल्जर अमता नुसिरुरिबसे मदुरा आरफिन हाकी नूरजहान से इचम चंब मी नती महाग लंदन दगी हलपु नपीनी मरम मदुननी राम मंगोद लुहोंगसी हाइबो वफम दो ताब मतमदा महाग चेनखिबदो मद बालाजी ने हाकी राम दी नूरजहान से महान प्रिंसेस ने हाइबसु खंगलमनोय मदुरी नन करम हाइब ngamlibno हाइदुना आफरीन हंग मतमदा अखोइना पाव तारक्लिबा मी अदुसु नूरजहान से प्रिंसेस ने हाइब खंगमदे मदुगी आरफिन हाकी आई मफम असिदा राम की प्रॉब्लम सॉल्व तोब लापनते आई साई प्रॉब्लम सॉल्व तोब लापनी वहाई ताबदा बालाजीना नंगसे मिनुसीगा मत पोक्तबरा हाइदुना हरई मदा आफरीन हाकी आइना तौरिबा थबासे आइगिदमक्ता नते मी अमगिदमक्तनि तोपिरिबसे वारीसी पास मुलाक्तुना नूरजहान महाकी फमुंदगी हौगलपा मतमददी महाक ममाइदा अबेर कया तैदुना लेरमी अदुगा महाना महाकी मिनाइसिंग अदुबु कौरतुना मिंजेन पहलदुना अबेर सिंग अदो तैथोक्लमी तंजादुदा नूरजहान की सेक्रेटरी लाक्तुना अदोम नगसी उनगदब मीटिंग सिंग असे यामना यामी हादुना हारमी अदुगा मखोइना गर्ल्स एजुकेशन की दमक्ता खोंथांग लौखिबा अदुगी पास तौरखिबा सात्री सिंगनि हादुना नूरजहान को उनहालमी नूरजहान अंगा अमगी मखोंग अदु खू मरी नाथोकपदा महाना पाक्थदुना खू मरी पांगे तौबदा महाकी सेक्रेटरी अदुना प्रिंसेस अमना कमन मेन अमगी मखादा नोंथरोइदबनी मदु नूरजहान अइना तौनिबा तौगनी हादुना हारई मसिना तालिबासी नूरजहान असि याम चम्मे हाबसिसु ताक्ली सोमना कंदना रामना महाकी ममानबा दुजय शर्मादा फोन तौदुना अइना सीतादा लुहोंगसी हाइबा मतमदा महा करिसु खुममदना चक्रे हादुना तमलमी मदु दुजय शर्माना हारकी नुपी अदुना नंगसे कनानो करी ओरी हाइदुना खंगबसु नते मरम अदुना नंग लुहोंगसे हाइबा मतमदा हेक्ते करमना यादुनो मदुरा रामना हारई कदौबगी यारुदिनो अइसे
lupa lising tarani thoi agi saving da leiribani aduga agi tolobase lupa chatruk chatruk phangibani matam adugi tolobase lupa chatruk hai taragadi yamna yamba senpham am suwarami aduna durjen haraki adu tari nahangna nupi du da hairuro wahai du tabada nupi du harau harauna nangal hongasi yaraklani haidun hari mamanabu durjegi wahai du tabada ram yamna harau jaduna dance tawjarami nongmadi princess nurjahan amasung mahaki mamanabi du gari tongduna lakpa matamda princess nurjahan mahaki mamanabi du hari ram na ibu hongasi haiduna propose tawri madura mahaki mamanabi du hari nangna mangonda asengba se haidriba karigino sum pantha bataragadi mangonda wabagi jang ase kona haitaragadi helakani ai kari tawjo hairibano haiduna hangaki aina mabudi thamoi sena nusire haiduna nurjahan mahaki mamanabi du tamnami aduga mahaki mamanabi du haraki nangi imung manung amasung nangi nayamana pawasi ta taragadi kamdogani nagase rajkumari amana micham amaga nusinai habase masi tarabadi nahakina bungatuna yana sawgani aduga nakhoi sagai ichat chenthabani haiduna sukhangani haiduna mahaki mamanabi duna nurjahan da hairami nana khalibada somnatagi manglani haiduna mahaki mamanabi na hai aduga nurjahan harai karigumba masina manglan oitaragadi ai makeup tholakpa pamde nangna nungajadribatu karigino chithi du da nangna nangi laifam su takhibanati mahangna soidana thiba lakchakibai wani nurjahan haraki mahaki maranati chithi iruriba ai iralni wafam asi haiduna nurjahan mathanda kapcharami maduragidi mahaki mamanabi duna nurjahan haraki nangi masigi phirebasina nahaki dynasty asigi laibag leptoribani nurjahan mayumda ramgi wakan khanduna harau harauna lakchaba matamda mangona brajataba thokpa paw phangki Oman da habidi Arabta makhoigi factory singado crisis solokpadagidi Arab ki sultana loina pashin kre aduga makhoigi property singa sisu Arab ki sultana loina pashin kre haiduna pawase phangki karigumba makhoigi property si makhoina amuhana phangba pam taragadi Arab ki ningthaugi machanupa Rajkumar aduga Nurjahan ga lohongba taragadi makhoigi property se amuhana phangani haibasi Nurjahan ki mayamba tuda mahaki advisor duna harami Arab ki ningthaugi machanupi leite karigumba machanupi leitaragadi iningthauda haina singnaba yabani adubu mahaki machanupa leibanina Nurjahan si thajakrasi haiduna harami wahai du tabada mayamba ningthaudo yamna haraurami aduga pawsi thakinaba harami Princess Nurjahan di mayamba gi warebaduda wakan nungaijaramdi adubu mang takadaba mayamba dugi khalaga mahak pawdu thaba yakhi Afrin amasung Balaji Nurjahan gi mamanabi edo unabala i aduga makoina galida phamna college ta chi aduga wari sanasi haiduna mamanabi aduna Afrin amasung Balaji bu college ta purai gari dugi manungda Afrin na mamanabi duda masigi chithi ase sita da pigedabani haiduna hari chithi du uba matamda ram amasung sita haiba mingase takidaba kuire sahi kulamuk phare haiduna mamanabi dun hari Afrin na nupi du ranglei Nurjahan na chamchamba soldier amadanu siribase karekino adusu Hindu da wahai ruta matamda nupi dun hari mahagase ram oibagini haiduna mamangi flashback ta muhalaki Nurjahan makhogi imung adogi interior decoration tawringai matam aduda ram adu mafam adu yorki mafam adu leiba security sing aduna rambu Nurjahan unaba yaramde ram nadi sita unaba lakcharibani haiduna sita haiduna hauna hauna korki makhol adu taba matamda sita na mahaki mamanabi du butharaduna rambu mahaki manakta koksil halami ramna changlatuna sita da hare aina ne nanguda hathu lohongse haiduna haruri base aigi soibani madura sita da hare aina nanguda chithi iruri base masini hena soibani madaram hare nangna aibu kana lejedre haiduna nusiba phawduna chithi irakibani adubu aina nangse aibu nusibani haiduna khalure haiduna harapa matamda maduri nati haiduna sita da hare wairu taba matamda ramadu sor chaning ta na khonjarei ramna makhatare nangna numida dudagi chenkibagi maramase ai kaisu khandre nangsu aingonda yapam thokte maramdi aise kanano haibisu nangna khangde aigi account da lupa lising trani thoilei aduga lupa chatruk su tolo boina sarebani nangbu aina rani ona thambani ngamgani haiduna harei somna somgi ipamda leibada nungaiba sungumna aina su aigi yumda dombu nungaina thamgani haiduna su harei aduga karigumba landa siba thoktaragadi lupa lising nipude phangani haiduna harei wahai lu tabda sita wakan nungaijatana lepo yare ka dorogiram haiduna harei madula sita na harei nangna madu aingonda haribase karigino nangna hangni bo hangching adugi pakhumado aina kanam kanda piba ngamgani haiduna khanjaduna leiribani haiduna sita adu nanthuba matamda ramna woklami aduga makhoi ani gi khungul adu mafam adu tariba rang adu da nela chattuna makhoi ani khungul adu
ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯕ ꯃꯇꯝꯗ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯃꯇꯝ ꯄꯤꯒꯦ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯀꯥꯁꯃꯤꯔꯗꯔ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯀꯥꯁꯃꯤꯔꯗꯗꯤ ꯑꯩ ꯅꯨꯃꯤꯠ 4ꯅꯤ ꯂꯩꯔꯒ ꯆꯠꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯎꯅꯕꯗ ꯅꯪꯁꯨ ꯄꯨꯗꯨꯅ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯈꯟꯅꯕꯒꯤ ꯃꯇꯝ ꯄꯥꯝꯕꯅꯤꯅ ꯅꯪꯉꯣꯟꯗ ꯃꯇꯝ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯔꯥꯝꯅ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥꯁꯨ ꯔꯥꯝꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗ ꯁꯤꯇꯥꯅ ꯔꯥꯝ ꯑꯁꯤ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯥꯝꯅ ꯇ꯭ꯔꯦꯟ ꯇꯣꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯔꯥꯝꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯦꯛꯁꯤꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯛꯁꯤꯟꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯀ ꯌꯦꯛꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯗꯥꯎ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯌꯦꯛꯁꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯦꯛꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯔꯤꯄꯣꯔꯇꯔ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯅꯨꯔꯖꯍꯥꯟ ꯑꯁꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅꯗꯤ ꯃꯁꯛ ꯈꯪꯕꯅꯤ ꯃꯍꯥꯛꯅ ꯅꯨꯔꯖꯍꯥꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯔꯖꯍꯥꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯎꯔꯣꯛ ꯊꯣꯡ ꯑꯃ ꯂꯥꯟꯕ ꯃꯇꯝꯗ ꯅꯨꯔꯖꯍꯥꯟ ꯑꯗꯨ ꯎꯔꯣꯛ ꯊꯣꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯄꯨꯡꯆꯣꯠ ꯆꯣꯠꯈꯤ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯑꯗꯨ ꯁꯤꯇꯥꯗ ꯁꯦꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯇꯥꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯒ ꯂꯧ ꯀꯨꯝꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧ ꯂꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯟꯖꯥꯛ ꯑꯗꯨ ꯆꯥꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯃꯣꯔꯣꯛ ꯁꯥꯕꯅ ꯉꯥꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯁꯨ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯔꯥꯝꯅꯗꯤ ꯁꯤꯇꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯔꯥꯝꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯇꯥꯅꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯣꯃꯥꯟꯗ ꯂꯨꯍꯣꯡꯒꯅꯤ ꯊꯥꯖꯈ꯭ꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ ꯔꯥꯝꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯍꯜ ꯑꯅꯤ ꯔꯥꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯅ ꯃꯈꯣꯏꯗꯒꯤ ꯕꯣꯔ ꯅꯤꯕ ꯃꯇꯝꯗ ꯁꯤꯇꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯈꯟꯖꯗꯨꯅ ꯅꯆꯥꯅꯁꯨ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯃꯤ ꯕꯣꯔ ꯑꯗꯨ ꯁꯪꯁꯀ꯭ꯔꯤꯠꯇ ꯄꯤꯔꯛꯄ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯥꯝꯅ ꯕꯁ ꯇꯣꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯃꯗ ꯕꯣꯔ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯥꯔꯊ ꯑꯁꯤ ꯅꯆꯥꯅꯁꯨ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯁꯤꯇꯥ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕ ꯔꯥꯙꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯔꯥꯙꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯥꯙꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯁꯛꯇꯨꯅ ꯆꯤꯊꯤ ꯏꯈꯤꯕ ꯔꯥꯝꯅ ꯍꯜꯂꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯄꯥꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯔꯥꯙꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯣꯊꯦꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯗꯨꯁꯨ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯔꯥꯝꯅ ꯔꯥꯙꯤꯀꯥꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯔꯥꯙꯤꯀꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕ ꯑꯁꯦ ꯑꯩꯒ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ ꯑꯩꯗꯤꯅꯦ ꯃꯤ ꯃꯁꯛ ꯑꯁꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩ ꯂꯥꯛꯂꯀꯥꯟꯗ ꯃꯅꯥꯗ ꯁꯅꯥ ꯁꯤꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯙꯤꯀꯥꯅ ꯇꯥꯃꯣ ꯅꯪ ꯇꯁꯦꯡꯅ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯅꯃꯧ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯔꯥꯝꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯂꯩꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯁꯅꯥ ꯍꯨꯠꯄ ꯑꯁꯦ ꯌꯥꯎꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯗꯣ ꯄꯨꯡꯃꯝ ꯑꯃꯅꯤ ꯃꯉꯥꯜꯗ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯥꯙꯤꯀꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯀꯣꯊꯦ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯔꯥꯙꯤꯀꯥꯕꯨ ꯄꯨꯗꯤ ꯄꯨꯈꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯔꯥꯝꯅ ꯃꯍꯥꯛ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯙꯤꯀꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯝꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯩ ꯄꯨꯕꯗ ꯀꯅꯥꯅ ꯊꯤꯡꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯈꯔꯒ ꯔꯥꯝꯒ ꯈꯨꯠ ꯊꯣꯛꯅꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯅ ꯔꯥꯙꯤꯀꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯨꯡꯁꯤꯟꯖꯈꯤꯕ ꯂꯨꯄꯥ 12,000 ꯑꯗꯣ ꯂꯣꯏꯅ ꯄꯤꯊꯣꯛꯇꯨꯅ ꯔꯥꯙꯤꯀꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯔꯥꯙꯤꯀꯥꯕꯨ ꯃꯍꯥꯛꯅ ꯅꯨꯔꯖꯍꯥꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯔꯖꯍꯥꯟꯗ ꯃꯍꯥꯛꯅ ꯔꯥꯙꯤꯀꯥꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯅꯨꯔꯖꯍꯥꯟꯅꯁꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯊꯥ ꯁꯥꯗꯨꯅ ꯐꯝꯊꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯚꯔꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯌꯨꯝ ꯂꯩꯒꯅꯤ ꯇꯧꯔꯝꯕ ꯁꯦꯚꯤꯡ ꯑꯗꯨꯗꯤ ꯃꯁꯤꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯔꯥꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯁꯤꯇꯥꯅ ꯔꯥꯝꯗ ꯅꯪ ꯍꯌꯦꯡꯗꯤ ꯀꯥꯁꯃꯤꯔ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯍꯣꯏ ꯆꯠꯀꯅꯤ, ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯒꯤ ꯇ꯭ꯔꯦꯟꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯍꯥꯛꯀ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ, ꯃꯔꯝ ꯑꯗꯨ ꯅꯪ ꯍꯌꯦꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯔꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯁꯤꯇꯥꯅ ꯔꯥꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯨꯡꯅꯔꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯁꯨꯝ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯃꯥꯟꯒꯤ ꯄ꯭ꯔꯤꯟꯁ ꯑꯗꯨꯅ ꯅꯨꯔꯖꯍꯥꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯥꯁꯦꯗꯔꯁꯤꯡ ꯑꯗꯨ ꯂꯥꯛꯏ꯫ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯔꯖꯍꯥꯟꯒꯤ ꯃꯌꯥꯝꯕꯗ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯄꯥꯎ ꯑꯁꯤ ꯅꯨꯔꯖꯍꯥꯟ ꯃꯁꯥꯃꯛꯇ ꯗꯥꯏꯔꯦꯛ ꯍꯥꯏꯒꯗꯕꯅꯤ, ꯑꯗꯨꯅ ꯅꯨꯔꯖꯍꯥꯟ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯕꯅ ꯅꯨꯔꯖꯍꯥꯟꯒꯤ ꯃꯅꯥꯛꯇ ꯑꯦꯝꯕꯥꯁꯦꯗꯔ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯑꯣꯃꯥꯟ ꯑꯃꯁꯨꯡ ꯑꯣꯃꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯔꯖꯍꯥꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕꯗꯤ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈꯤ, ꯑꯗꯨꯕꯨ ꯅꯨꯔꯖꯍꯥꯟꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯝꯅ ꯅꯨꯔꯖꯍꯥꯟꯕꯨ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯆꯠꯄ ꯍꯧꯔꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯔꯥꯝꯁꯨ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯁ ꯇꯝꯅ ꯀꯥꯁꯃꯤꯔ ꯇꯝꯅ ꯆꯠꯈꯤ꯫ ꯔꯥꯝꯒꯤ ꯃꯔꯨꯞꯁꯤꯡꯅ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗ ꯔꯥꯝꯁꯨ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯇꯥꯅ ꯔꯥꯝꯗ ꯊꯥꯔꯛꯄ ꯆꯤꯊꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯣꯟꯖꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯤꯁꯅꯨ ꯑꯃꯁꯨꯡ ꯔꯥꯝ ꯃꯈꯣꯏꯅ ꯀꯥꯁꯃꯤꯔꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯀꯣꯏꯕ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯟꯁꯥꯔꯤꯒꯤ ꯇꯦꯔꯣꯔꯤꯁ ꯑꯉꯥꯡ ꯑꯗꯨꯅ ꯕꯤꯁꯅꯨꯕꯨ ꯎꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯤꯁꯅꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯕꯤꯁꯅꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯅ ꯍꯥꯜꯂꯝꯃꯤ꯫ ꯔꯥꯝꯁꯨ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯗ꯭ꯌꯨꯇꯤ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯁꯤꯇꯥꯒꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯐꯨꯝꯃꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯕꯥꯂꯥꯖꯤꯅ ꯅꯨꯄꯤꯗꯨꯗ ꯍꯪꯂꯛꯏ, ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔꯖꯍꯥꯟ ꯑꯁꯦ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯅꯤ ꯍꯥꯏꯕꯁꯤ ꯔꯥꯝꯅꯗꯤ ꯈꯪꯕ꯭ꯔꯥ? ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯪꯗꯦ꯫ ꯃꯗꯨ ꯕꯥꯂꯥꯖꯤꯅ ꯍꯥꯏꯔꯛꯈꯤ, ꯑꯣꯃꯥꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯝ ꯑꯃꯁꯨꯡ ꯁꯤꯇꯥꯁꯦ ꯀꯥꯏꯅꯔꯕꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯦ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯤꯠ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯗꯨꯗꯤ ꯃꯃꯤꯠ ꯇꯥꯡꯗꯦ, ꯃꯔꯝ ꯑꯗꯨꯅ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯁꯤꯇꯥꯒꯤ ꯄꯥꯎ ꯑꯁꯦ ꯃꯍꯥꯛꯅ ꯈꯕꯔꯗ ꯐꯣꯡꯈꯤ, ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔꯖꯍꯥꯟꯁꯦ ꯀꯃꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯋꯥ ꯂꯥꯎꯒꯩ ꯐꯣꯡꯉꯛꯏ꯫ ꯄꯥꯎ ꯑꯗꯨ ꯅꯨꯔꯖꯍꯥꯟꯒꯤ ꯄꯦꯂꯦꯁ ꯑꯗꯨꯗꯁꯨ ꯌꯧꯈꯤ, ꯑꯗꯨꯒ ꯄꯥꯎ ꯑꯗꯨ ꯑꯦꯝꯕꯥꯁꯦꯗꯔ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯔꯖꯍꯥꯟꯒꯤ ꯃꯌꯥꯝꯕꯗ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯗꯤ ꯑꯣꯏꯗꯕꯅꯤ, ꯅꯝꯊꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯅꯝꯊꯥꯛ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔꯖꯍꯥꯟ ꯃꯁꯥꯃꯛꯇꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯑꯦꯝꯕꯥꯁꯦꯗꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯕꯗꯨꯅ ꯑꯦꯝꯕꯥꯁꯦꯗꯔꯁꯤꯡ ꯑꯗꯨꯕꯨ ꯅꯨꯔꯖꯍꯥꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯔꯥꯟꯕꯅꯤ, ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯅꯨꯔꯖꯍꯥꯟꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯔꯖꯍꯥꯟ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯦ꯫ ꯅꯨꯔꯖꯍꯥꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯕꯨꯡ ꯑꯗꯨꯅꯗꯤ ꯋꯥꯔꯤ ꯑꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯄꯥꯈꯠꯆꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯕꯕ ꯊꯣꯛꯂꯛꯇꯨꯅ ꯑꯦꯝꯕꯥꯁꯦꯗꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯣꯃꯥꯟꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯕꯤꯌꯨ, ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯣꯃꯥꯟꯒꯤ ꯑꯦꯝꯕꯥꯁꯦꯗꯔꯁꯤꯡ ꯑꯗꯨꯗꯤ ꯆꯠꯈꯤ, ꯑꯗꯨꯒ ꯃꯌꯥꯝꯕꯗꯨꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯥꯝꯒꯤ ꯐꯣꯟ ꯂꯥꯛꯈꯤ, ꯑꯗꯨꯒ ꯔꯥꯝ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ తాꯕ ꯃꯇꯝꯗ ꯃꯗꯨ ꯍꯤꯟꯗꯨꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯛꯏ꯫ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯔꯖꯍꯥꯟꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕꯗꯣ, ꯑꯩꯒꯤ ꯐꯪꯒꯗꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯖꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯃꯌꯥꯝꯕꯅ ꯍꯥꯏꯖꯔꯛꯈꯤ ꯃꯗꯨꯗꯤ ꯃꯁꯤ ꯄ꯭ꯔꯣꯄꯔꯇꯤ ꯋꯥ ꯈꯛꯇꯒꯤ ꯅꯠꯇꯦ, ꯏꯃꯥ ꯏꯄꯥꯒꯤ ꯏꯖꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯦꯁꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯨꯔꯖꯍꯥꯟꯅ ꯔꯤꯄꯣꯔꯇꯔ ꯑꯗꯨꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯔꯥꯝꯅ ꯀꯥꯁꯃꯤꯔꯗ ꯃꯍꯥꯛꯅ ꯁꯤꯇꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯎꯅꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯤꯇꯥ ꯐꯧꯗꯣꯔꯛꯈꯤ꯫ ꯁꯤꯇꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯝꯗꯤ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈꯤ꯫ ꯁꯤꯇꯥꯅ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯍꯥꯟꯅꯒꯤ ꯊꯕꯛ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯦ, ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯧꯕ ꯊꯕꯛ ꯑꯁꯦ ꯖꯣꯏꯟ ꯇꯧꯒꯦꯅ ꯂꯥꯛꯂꯕꯅꯤ꯫ ꯔꯥꯝꯅ ꯀꯞꯆꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯃꯁꯨꯗꯣ ꯑꯣꯏꯗ꯭ꯔꯦꯗꯅ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯁꯤꯇꯥ ꯑꯁꯤ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯇꯝꯗ
ꯀꯨꯕꯨꯜ ꯍꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯈꯣꯏꯁꯨ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕ ꯁꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯛꯈꯤ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯇꯨꯅ ꯕꯥꯂꯥꯖꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯁꯤꯇꯥꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯊꯤꯔꯨꯗꯨꯅ ꯐꯪꯉꯔꯣꯏ ꯔꯥꯃꯥꯌꯟꯗ ꯊꯦꯡꯅꯕ ꯅꯠꯇꯅ ꯍꯟꯗꯛꯀꯤ ꯁꯤꯇꯥ ꯑꯁꯤꯒ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯁꯨꯝꯒꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯔꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯂꯥꯛꯂꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯋꯥꯍꯩꯗꯨ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ ꯁꯤꯇꯥ ꯑꯁꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯟꯗꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯟꯗꯟꯒꯤ ꯅꯝꯕꯔ ꯑꯗꯨ ꯑꯥꯐ꯭ꯔꯤꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯙꯤꯀꯥꯅ ꯐꯣꯟ ꯄꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯤꯇꯥ ꯑꯁꯤ ꯁꯨꯝꯀꯥꯟ ꯃꯇꯝꯁꯤꯗꯤ ꯀꯥꯁꯃꯤꯔꯗ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯙꯤꯀꯥ ꯍꯥꯏꯕꯁꯤ ꯔꯥꯝꯒꯤ ꯃꯆꯟꯅꯨꯄꯤ ꯁꯛꯅ ꯌꯣꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯁꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯑꯥꯐ꯭ꯔꯤꯟꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯕꯨ ꯇꯥꯔꯤꯛꯅ ꯏꯔꯝꯕ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯥꯐ꯭ꯔꯤꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯕꯥꯂꯥꯖꯤ ꯑꯃꯁꯨꯡ ꯑꯥꯐ꯭ꯔꯤꯟ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯀꯥꯁꯃꯤꯔ ꯇꯝꯅ ꯆꯠꯈꯤ ꯀꯥꯁꯃꯤꯔꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ आर्मी क्या लाक्तुना आफ्रीनबु एयरपोर्ट की फादुना पुदुना चली अदुगा बालाजीदी मफम अदुदा हुंदोक्तुना अदुम थममी बालाजीनदी हन हन कौजै अदुबु महापु ताबिदना गाड़ी अदु अदुमक चटकी सोमनाकंदना आफ्रीनदा आर्मी ऑफिसर अमना इंट्रोगेशन चथरमी अदुगा नहागसी राम थीबा करिगिनो हादुना हंगई नंग राम से खंगुरा हादुना हरे मदुदगिदी आफ्रीना कीना इंडियन आर्मी दा थबक तौबदाइने हादुना हरे मदुदगिदी आर्मी ऑफिसर अदुना हरे महागसे ट्रेडर अमनी महाना लेबाक मांगन मिसक अमा ओइबनी महान आर्मी बेस सिंगी लोकेशन ताकथोक्तुना आर्मी कुथानि थोयगी मथवाई लहोनखिबनी तंजाद ब्रिगेडियर विष्णु लाई अदुगा मफम से तौरिसे करिनो हाइदुना हंगबा मतमदा महागसे पाकिस्तानदगिनी महाना लेफ्टिनेंट राम मतांगदा हंगली विष्णुना महागसे कनानो हाइबसे अइना लोइना खंगे मखा ताबदि अइना लोइ तहौरगे महागसे इंडियादा अमामु थोंगदबा नुपी मचा नते मरम अदुना नखोइ चलो हाइदुना विष्णु अमसुंग आफ्रीन वारी साबा होरई आफ्रीन हरे राम गा ये करिसु मरी लेनब नते आइदी महाकसे ट्रेटर नि हाबसे खंगलुद्रे वाहिरु तावला विष्णुना सावरदुना राम से ट्रेटर नते हाइदुना हरे मदुई वाफमदो अइंगोन अमुहना हारकनु अदुगा असेंगमसे करिनो हाबसे नंगोंदा इन हाइबगी दरकार लेते अदुबु अइंगोंदा नंगी नपु अबु तारिक अमसुंग राम गी लमन तोलिबनि हाइदुना हरे अखोगी पुपुदि नंदि करमना खंगलिबा हाइदुना आफ्रीना विष्णुदा हंगई वारी असी फ्लैशबैक मुहलखी नोमदी विष्णु अमसुंग महाकी फैमिली अदो होटेल अमदा डिनर तौब लाक्लमी मफम अदुदा राम अमसुंग सीतासु यौरखी अदुगा मखोइना विष्णु उब मतमदा विष्णुगी मनाक्ता चंगथिलखी विष्णुगी नुपीना मखोइगी टेबल अदो पुन्ना फमिनरसि हादुना मखोइ वारी सानरमी अदुगा मफम अदुदा विष्णुगी नुपीना नंगना नमदना सीता से नंगी ओइरेने हादुना हरि अखोइगी वारीदी नंगना करमना खंगलिबा हादुना रामना विष्णुगी नुपीदुना हंगबा मतमदा विष्णुना नंगी वारी यामना तमी हादुना हरि नंगसे विष्णु सरना निंगथिना खंजबनी हादुना सु हरि तंजादुदा टेररिस्ट अंगा अदु लाक्तुना विष्णुगी मकोकता नोमैना नमी मतो अदुदगिदी रामना मफमदुरा लैरिबा लिली ग्लास अमबु मखादा लंगथदुना नुपा मचादुगी वखल अदु डिस्ट्रैक्ट तौरमी अदुगा नुपा मचादुबु फारमी मखोई अनी चंगदुना नुपा मचादुदा इंट्रोगेशन चथरमी विष्णुना बेड कोप सारमी अदुगा रामना गुड कोप सादुना इंट्रोगेशन चथरमी विष्णुना नुपा मचादुबु हातलगी मतागुम चेंचनदुना फुबा मतमदा रामना कलमी अदुगा रामबु नुपा मचादुना थाजरमी नुपा मचादुना रामदा हरे महाना आइगी मांगदा आइगी इनाउसिंग अदो हातखिबनी हाइदुना हरे मदुदगिदी रामना फोटो अदु पुथोगलदुना मखोई सिंग असे लोइना सिदुरिबनी मरमदी मखोई सिंग असिसु लोइना थाजिलक्तुरिबनी मदुदगिदी नुपा मचादुना फोटो अदु यावरिबा नुपी मचादु आइगी चनुपीनी वाहिरु ताबदा महासु थाजिलक्कदुरिबनी अदु सिदुरिबनी माती अंगांग ओरिबनीना मतमदि खरा वाली करिगुम्बा नहाना महाकी थवाई कनबा पामतरगदी अंसारी से कदाइदा लेगि हाइदन ताकथु हाइदन हरे मदुदगिदी नुपा मचादुना अंसारी की लेबमदो रामदा लोइना ताकथुरखी असुम तौदना आर्मी हेडक्वार्टर अदुदा मीटिंग होखी मीटिंग अदुदा यावरिबसिना पाकिस्तान ऑक्युपाइड कश्मीर चंगदुना अंसारी बु हाटपा सिनी मिशन असि तौबा मतमदा इंडिया सरकार ने यारोय अदुगा मसिगी रेकॉर्ड असे इंडिया दसु लैरोय पाकिस्तान दसु लैरोय अदुगा करिगुम्बा नखोय पाकिस्तान फागिबा तारगदी नखोयसे अखोयगी मी नति हाइदुना लाउथुरकनी अदुगा अखोयसिददी पाकिस्तान की मेजर अमा लैरी महागसे अखोयना निथिजना थमी अदुबु मफम अदुददी लानफासिंग असे मी ओइना उबिदबनी
ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯅꯤ ꯃꯈꯣꯏꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯤꯡꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯦ ꯅꯣꯔꯣꯛꯇ ꯍꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤ ꯇꯥꯔꯒꯗꯤ ꯁꯔꯒ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯥꯁꯇ꯭ꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯥꯙꯥꯀ꯭ꯔꯤꯁꯅꯟ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ JH ꯆꯧꯙꯨꯔꯤ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯈꯔ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯝꯇ ꯈꯪꯉꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯥꯛꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯦ ꯀꯥꯎꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯋꯥꯔꯗ ꯑꯃꯁꯨꯡ ꯃꯦꯗꯜ ꯑꯃꯇ ꯂꯩꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯦ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯕꯤꯁꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯇꯧꯅꯤꯡꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯔꯥꯝꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯤꯇꯥꯅ ꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯈꯕꯔꯗ ꯎꯔꯗꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯦ ꯔꯥꯝꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯃꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯐꯪꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯝꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯤꯇꯥꯅꯁꯨ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯗꯨ ꯇꯝꯒꯦ ꯍꯥꯏꯔꯛꯏ ꯔꯥꯝꯅꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯟꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯒꯦ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯍꯥꯟꯅ ꯇꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯎ ꯑꯗꯨ ꯔꯥꯝꯅ ꯍꯥꯟꯅ ꯇꯝꯃꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯁꯤꯇꯥꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯈꯤ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯤꯗꯕ꯭ꯔꯥ ꯃꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯀꯤꯔꯝꯗꯦ ꯅꯪ ꯂꯥꯛꯄꯗꯒꯤꯗꯤ ꯀꯤꯔꯦ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯁꯤꯒꯗꯕꯅꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯁꯨꯒꯨꯝꯕ ꯀꯣꯝ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯇꯞ ꯑꯗꯨꯗ ꯃꯊꯟꯇ ꯂꯨꯞꯁꯤꯟꯖꯔꯝꯃꯤ ꯑꯩꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇꯕꯁꯦ ꯑꯩꯒꯤ ꯁꯛꯇꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯣ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯍꯟꯕ ꯄꯥꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯤꯇꯥꯗꯤ ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯇꯥ ꯑꯃꯁꯨꯡ ꯔꯥꯝ ꯑꯗꯨ ꯇꯞ ꯑꯗꯨꯗ ꯄꯨꯟꯅ ꯂꯨꯞꯁꯤꯟꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯤꯇꯥꯅ ꯔꯥꯝꯒꯤ ꯃꯅꯒꯟꯗ ꯊꯦꯠꯂꯤꯕ ꯕꯦꯁ ꯑꯗꯨ ꯐꯛꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯕꯦꯁ ꯑꯗꯨ ꯇꯞ ꯑꯗꯨꯗ ꯇꯥꯍꯧꯏ ꯃꯇꯧ ꯑꯗꯨꯗ ꯔꯥꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯇꯤ ꯙꯔꯃ ꯃꯨꯊꯠꯈꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯇꯥꯅ ꯔꯥꯝꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯅꯝꯁꯤꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯅꯪ ꯅꯤꯡꯊꯤꯖꯅ ꯌꯨꯝꯗ ꯍꯜꯂꯧ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯇꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤ ꯔꯥꯝꯁꯨ ꯃꯍꯥꯛꯅ ꯂꯥꯟ ꯆꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯐꯣꯇꯣ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯕ ꯃꯇꯝꯗ ꯕꯤꯁꯅꯨꯅ ꯄꯥꯈꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯇꯥꯒꯤ ꯈꯜꯂꯒ ꯄꯥꯈꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ POK ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯃꯇꯝꯗ ꯁꯤꯇꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯨꯅ ꯔꯥꯝꯕꯨ ꯈꯥꯝꯂꯗꯨꯅ ꯃꯁꯤꯒꯤ ꯕꯦꯁ ꯑꯁꯦ ꯏꯁꯤꯡꯗ ꯆꯣꯠꯇꯨꯅ ꯂꯩꯍꯧꯕꯅꯤ ꯃꯁꯤꯅ ꯀꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯕꯦꯁ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤꯁꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯃꯤꯁꯟ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯚꯤꯂꯦꯖꯔ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ ꯚꯤꯂꯦꯖꯔꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯤꯁꯤꯡ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯍꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯁꯦꯠꯍꯜꯂꯝꯃꯤ ꯃꯈꯣꯏꯅ ꯒꯙꯥꯁꯤꯡ ꯄꯨꯔꯗꯨꯅ ꯑꯟꯁꯥꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯃꯛ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯟꯁꯥꯔꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁ ꯑꯃꯅ ꯕꯤꯁꯅꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯀ꯭ꯔꯤꯛ ꯁꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯔꯨꯗ꯭ꯔꯥꯛꯁꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯨꯁꯂꯤꯝꯅꯕꯨ ꯀꯗꯥꯏꯗꯒꯤ ꯁꯨꯀ꯭ꯔꯤꯛꯅꯣ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨꯅ ꯎ ꯑꯀꯪꯕꯗꯨꯗ ꯌꯩꯔꯗꯨꯅ ꯎ ꯑꯀꯪꯕꯗꯨ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯂꯛꯏ ꯕꯤꯁꯅꯨꯅ ꯅꯣꯡꯃꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯑꯟꯁꯥꯔꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯟꯁꯥꯔꯤꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯅꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯟꯁꯥꯔꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯗꯀꯥꯁ ꯇꯧꯔꯤꯕ ꯔꯦꯗꯤꯑꯣꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯈꯤ ꯑꯔꯥꯞꯄꯗ ꯃꯦꯖꯔ ꯑꯕꯨ ꯇꯥꯔꯤꯛꯅ ꯃꯩ ꯍꯧꯅ ꯆꯥꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯂꯛꯄ ꯇꯥꯈꯤ ꯔꯥꯝꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯂꯛꯂꯤꯕꯁꯤ ꯋꯥꯍꯤꯗꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯍꯤꯗꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯗꯨꯅ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯕꯤꯁꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯁꯤꯡꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯊꯝꯃꯝꯃꯤ ꯑꯕꯨ ꯇꯥꯔꯤꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯔꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯕꯤꯁꯅꯨꯕꯨ ꯖꯦꯜ ꯇꯝꯅ ꯄꯨꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯁꯤꯡꯅ ꯔꯥꯝ ꯑꯃꯁꯨꯡ ꯕꯤꯁꯅꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯤꯅ ꯌꯥꯜꯂꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯕꯨ ꯇꯥꯔꯤꯛꯅ ꯁꯥꯎꯔꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯕꯤꯁꯅꯨꯕꯨ ꯃꯍꯥꯛꯅ ꯖꯦꯜ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯤꯔꯣꯜ ꯄꯤꯔꯝꯃꯤ ꯑꯕꯨ ꯇꯥꯔꯤꯛꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯗꯕꯤꯗ ꯆꯦꯜꯂꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯦꯔꯣꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ
ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯇꯗ ꯅꯠꯇꯅ ꯏꯁꯣꯔꯒꯤ ꯃꯤꯠꯇꯁꯨ ꯎꯔꯤꯕꯅꯤ꯫ ꯕꯤꯁꯅꯨꯅꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯁꯦꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯕꯨ ꯇꯥꯔꯤꯛꯅ ꯍꯥꯏꯔꯛꯏ, ꯐꯤꯔꯣꯜ ꯑꯁꯤ ꯁꯦꯠꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯄꯥꯀꯤꯁꯇꯥꯅꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯨꯔ ꯖꯍꯥꯟꯅ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯅꯣꯡ ꯅꯤꯅꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥ ꯑꯃ ꯍꯦꯟꯖꯜꯂꯛꯂꯦ, ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅꯗꯤ ꯑꯔꯣꯟꯕ ꯃꯤꯁꯟ ꯑꯣꯏꯕꯅ ꯅꯨꯔ ꯖꯍꯥꯟꯗ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯤꯁꯅꯨꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛ ꯑꯁꯤ ꯂꯥꯟꯗ ꯃꯤꯁꯤꯡ ꯏꯟ ꯑꯦꯛꯁꯟ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯨꯔ ꯖꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯏꯟ ꯋꯥꯔ ꯍꯥꯏꯕꯒꯤ ꯆꯤꯊꯤ ꯑꯁꯤ ꯑꯩꯉꯣꯟꯗꯗꯤ ꯊꯥꯔꯛꯇꯦ꯫ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯅꯨꯔ ꯖꯍꯥꯟ ꯑꯃꯁꯨꯡ ꯕꯤꯁꯅꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯔꯥꯝꯒꯤ ꯃꯔꯨꯞ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯔꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯀꯠꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯇꯧꯗ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ, ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯤꯁꯅꯨꯅ ꯔꯥꯝꯗ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯅꯪꯅ ꯑꯉꯥꯡꯗꯨ ꯀꯜꯂꯨꯕꯒꯤ ꯑꯩꯈꯣꯏꯁꯦ ꯐꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯪꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯃꯁꯨꯅꯤ, ꯑꯩꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯩꯔꯝꯃꯤ꯫ ꯔꯥꯝꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯕꯨ ꯇꯥꯔꯤꯛꯅ ꯈꯕꯔ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯥꯟꯖꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯅꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯤ ꯅꯠꯇꯦ, ꯅꯈꯣꯏꯅ ꯑꯥꯔꯃꯤ ꯀꯣꯜ ꯕ꯭ꯔꯦꯛ ꯇꯧꯈꯤꯕꯅꯤ, ꯅꯈꯣꯏꯁꯤ ꯇꯥꯟꯊꯣꯛꯈꯤꯕ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯐꯣꯡꯉꯤ꯫ ꯈꯕꯔꯁꯤ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯈꯕꯔ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯝꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ, ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯅꯤ꯫ ꯅꯨꯔ ꯖꯍꯥꯟꯁꯨ ꯑꯥꯔꯃꯤ ꯆꯤꯐꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯥꯔꯃꯤ ꯆꯤꯐꯅ ꯍꯥꯏꯔꯛꯏ, ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ, ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔ ꯖꯍꯥꯟ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯧꯕ ꯌꯥꯕ ꯇꯧꯈꯣ ꯍꯥꯏꯔꯛꯏꯕꯁꯤ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯟꯅꯅꯁꯨ ꯍꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯁꯤ ꯏꯅꯥ ꯌꯥꯝꯅ ꯈꯨꯜꯂꯦ, ꯁꯛꯇꯤ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯥꯔꯃꯤ ꯆꯤꯐ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅꯅꯦ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯅ ꯑꯥꯔꯃꯤ ꯆꯤꯐ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯖꯔꯗꯨꯅ, ꯑꯩ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔ ꯖꯍꯥꯟ ꯅꯠꯇꯦ, ꯑꯩ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯅꯤ, ꯔꯥꯝꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯤꯁꯤꯡ ꯏꯟ ꯑꯦꯛꯁꯟ ꯍꯥꯏꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯟꯕ ꯂꯩꯇꯅ ꯃꯨꯖꯥꯍꯤꯗꯤꯟ 35ꯕꯨ ꯍꯥꯠꯈꯤ, ꯑꯗꯨꯒ ꯑꯟꯁꯥꯔꯤꯁꯨ ꯌꯥꯎꯅ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ꯫ ꯔꯥꯝ ꯖꯦꯜꯗ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯗꯨꯅ ꯅꯨꯔ ꯖꯍꯥꯟ ꯀꯞꯆꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯔ ꯖꯍꯥꯟꯅ ꯀꯞꯆꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯔꯥꯝ ꯑꯁꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯜꯗ ꯂꯩꯔꯦ, ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯅꯍꯥꯛꯇꯤ ꯄꯥꯀꯤꯁꯇꯥꯟꯗ ꯈꯪꯅꯕ ꯀꯌꯥ ꯃꯔꯨꯝ ꯂꯩꯕ ꯇꯥꯏ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ, ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯈ꯭ꯔꯦ꯫ ꯅꯨꯔ ꯖꯍꯥꯟꯅ ꯃꯕꯨꯡꯗ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯕꯨ ꯇꯥꯔꯤꯞꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯑꯩꯈꯣꯏꯒꯤ ꯃꯦꯖꯔ ꯑꯃ ꯃꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯤꯖꯅꯔ ꯑꯅꯤꯁꯤꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯕꯥꯁꯦꯗꯔ ꯑꯃ ꯂꯥꯛꯇꯨꯅ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯗꯨꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯗꯨꯁꯨ ꯌꯥꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯦꯝꯕꯥꯁꯦꯗꯔ ꯑꯗꯨꯒ ꯑꯕꯨ ꯇꯥꯔꯤꯛꯀ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯕꯨ ꯇꯥꯔꯤꯛꯅ ꯄꯥꯎ ꯑꯁꯤ ꯄꯨꯔꯗꯨꯅ ꯃꯍꯥꯛꯅ ꯕꯤꯁꯅꯨ ꯑꯃꯁꯨꯡ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯅ, ꯅꯉꯣꯟꯗ ꯑꯩꯅ ꯅꯠꯇꯕ ꯋꯥ ꯀꯌꯥ ꯉꯥꯡꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯕꯨ ꯇꯥꯔꯤꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯨ ꯇꯥꯔꯤꯛ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯦꯂꯤꯐꯣꯟ ꯋꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯗꯨꯅ ꯑꯕꯨ ꯇꯥꯔꯤꯞꯇ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯤꯖꯅꯔ ꯑꯃꯈꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇꯅ ꯑꯕꯨ ꯇꯥꯔꯤꯞꯁꯨ ꯄꯥꯎ ꯑꯗꯨ ꯕꯤꯁꯅꯨ ꯑꯃꯁꯨꯡ ꯔꯥꯝꯗ ꯇꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯗꯤ ꯊꯥꯏꯅ ꯃꯉꯣꯟꯗ ꯅꯠꯇꯕ ꯋꯥ ꯀꯌꯥ ꯍꯥꯏꯈꯤ, ꯑꯗꯨꯒ ꯔꯥꯝꯅ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯀꯟꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯔꯥꯝꯕꯨ ꯑꯣꯏꯅ ꯊꯥꯗꯣꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯕꯨ ꯆꯩꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯐꯦꯃꯤꯂꯤ ꯂꯩ, ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯁꯨ ꯐꯦꯃꯤꯂꯤ ꯂꯩ, ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯅꯪꯅ ꯆꯠꯀꯗꯕꯅꯤ, ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛꯇ ꯉꯥꯏꯒꯗꯕ ꯃꯤꯁꯛ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯁꯅꯨꯕꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ꯫ ꯁꯤꯟ ꯑꯗꯨ ꯄꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯤꯁꯅꯨꯅ ꯑꯐ꯭ꯔꯤꯟꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯨꯟꯇꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯈꯜꯂꯨꯗꯦ, ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯐ꯭ꯔꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯐ꯭ꯔꯤꯟꯅ ꯍꯪꯉꯛꯏ, ꯔꯥꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯤꯖꯟꯗ ꯂꯩꯔꯤꯕ꯭ꯔꯥ?
ꯕꯤꯁꯅꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯁꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯆꯍꯤ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯕꯦꯁ 12ꯒꯤ ꯂꯣꯀꯦꯁꯟ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯊꯥꯗꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯣꯀꯦꯁꯟꯁꯤꯡ ꯑꯗꯣ ꯔꯥꯝꯅ ꯍꯥꯏꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯗꯨ ꯔꯥꯝꯅ ꯍꯥꯏꯗꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯗꯦ꯫ ꯔꯥꯝꯕꯨ ꯇ꯭ꯔꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯟꯈꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯁꯤꯇꯥꯅ ꯐꯪꯈꯤ꯫ ꯕꯤꯁꯅꯨꯅ ꯑꯥꯐ꯭ꯔꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯕ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ? ꯔꯥꯝꯒ ꯅꯪꯒ ꯃꯔꯤ ꯀꯔꯤꯝꯇ ꯂꯩꯅꯗꯦꯕ? ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯜꯂꯝꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯤꯇꯥꯒ ꯍꯤꯡꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯨꯕꯒꯤꯗꯃꯛ ꯃꯍꯥꯛ ꯑꯁꯦ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯐꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯁꯤꯗ ꯍꯤꯡꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯍꯤꯗꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯤꯗꯥ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯥꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯤꯡꯅꯤ, ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯋꯥꯍꯤꯗꯥꯕꯨ ꯑꯕꯨ ꯇꯥꯔꯤꯛꯅ ꯃꯁꯨ ꯁꯛꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯑꯥꯐ꯭ꯔꯤꯟꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯍꯥꯏꯔꯝꯕ ꯃꯁꯤꯒꯤ ꯆꯤꯊꯤ ꯑꯁꯦ ꯅꯪ ꯅꯁꯥꯃꯛꯅ ꯁꯤꯇꯥꯗ ꯌꯧꯍꯟꯕꯒꯤ ꯊꯧꯗꯥꯡ ꯑꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯁꯤ ꯅꯪꯉꯣꯟꯗ ꯂꯃꯟ ꯑꯃꯁꯨ ꯇꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯗꯤꯜꯂꯤꯗ ꯄꯣꯁꯇꯤꯡ ꯇꯥꯕꯒꯤ ꯆꯥꯔꯖ ꯂꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯁꯅꯨꯅ ꯍꯥꯏꯔꯛꯏ, ꯔꯥꯝꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯔꯝꯗꯨꯅ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯝꯅ ꯏꯔꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯥꯐ꯭ꯔꯤꯟꯗ ꯍꯪꯕ ꯃꯇꯝꯗ ꯑꯥꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯆꯤꯊꯤ ꯑꯗꯨꯗꯤ ꯕꯥꯂꯥꯖꯤꯅ ꯁꯤꯇꯥꯗ ꯄꯤꯔꯝꯃꯒꯅꯤ꯫ ꯆꯤꯊꯤ ꯑꯗꯨꯗꯤ ꯕꯥꯂꯥꯖꯤꯅ ꯄꯥꯏꯍꯧꯕꯅꯤ꯫ ꯁꯤꯇꯥ ꯑꯁꯤ ꯀꯥꯁꯃꯤꯔꯗ ꯂꯩꯕ꯭ꯔꯥ? ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯁꯃꯤꯔꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯇꯥꯗꯤ ꯔꯥꯝꯒꯤ ꯋꯥꯈꯜ ꯈꯟꯖꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯕꯥꯂꯥꯖꯤꯅ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔꯖꯍꯥꯟꯒꯤ ꯃꯌꯨꯝꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯅꯨꯔꯖꯍꯥꯟ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯈꯪꯉꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯗꯨꯅ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗꯤ ꯃꯇꯣꯟꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯂꯥꯖꯤ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯁꯤꯇꯥꯗ ꯔꯥꯝꯅ ꯄꯤꯔꯛꯄ ꯆꯤꯊꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯁꯤꯟꯅꯔꯛꯏ꯫ ꯔꯥꯝ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯕꯣꯛꯁ ꯑꯗꯨꯗ ꯕꯦꯖ ꯑꯗꯨꯒ ꯆꯤꯊꯤ ꯑꯃꯒ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯏ꯫ ꯁꯣꯝꯗꯅ ꯕꯤꯁꯅꯨꯅ ꯆꯤꯊꯤ ꯑꯗꯨ ꯁꯤꯇꯥꯗ ꯌꯧꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜꯗ ꯔꯥꯝꯅ ꯁꯤꯇꯥꯗ ꯏꯔꯛꯏ, ꯃꯁꯤꯒꯤ ꯆꯤꯊꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯂꯩꯃꯥꯏꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯆꯤꯊꯤ ꯑꯁꯤ ꯅꯉꯣꯟꯗ ꯌꯧꯔꯛꯄꯗ ꯈꯔꯗꯤ ꯊꯦꯡꯂꯒꯅꯤ꯫ ꯊꯥ 9 ꯁꯨꯔꯦ, ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯁꯥꯎꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯎ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗꯦ꯫ ꯑꯩꯁꯦ ꯍꯤꯡꯂꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯪ ꯈꯪꯗꯦ꯫ ꯑꯩ ꯍꯤꯡꯂꯤ ꯁꯤꯇꯥ, ꯑꯗꯨꯒ ꯃꯁꯤꯈꯛ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅꯁꯨ ꯅꯉꯣꯟꯗ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯄꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯖꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯕꯗꯣ ꯊꯥꯖꯒꯅꯨ, ꯑꯩꯁꯦ ꯇ꯭ꯔꯦꯇꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤ ꯁꯤꯇꯥꯗ ꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯁꯅꯨ ꯁꯔꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯀꯤꯍꯟꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯕꯦꯁꯁꯤꯡꯒꯤ ꯂꯣꯀꯦꯁꯟ ꯈꯪꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ, ꯀꯣꯑꯣꯔꯗꯤꯅꯦꯠ ꯍꯪꯉꯛꯈꯤ, ꯑꯗꯨꯕु ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯕꯤꯁꯅꯨ ꯁꯔꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟꯈꯤ, ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯈꯤꯕꯅꯤ꯫ ꯕꯤꯁꯅꯨꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯔꯥꯝꯕꯨ ꯅꯤꯡꯊꯤꯖꯅ ꯁꯣꯜꯖꯔ ꯑꯃꯗꯧꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯁꯣꯜꯖꯔ ꯑꯃꯒꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯂꯨ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯤꯡ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯥꯔꯃꯤ ꯕꯦꯁ ꯑꯗꯨꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯋꯥꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯍꯟꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯥꯎ ꯑꯁꯤ ꯐꯪꯂꯛ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯈꯪꯕꯒꯤꯅꯤ꯫ ꯆꯤꯊꯤꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯇꯥ, ꯅꯪꯅ ꯆꯤꯊꯤ ꯑꯁꯤ ꯄꯥꯅ ꯄꯥꯅ ꯅꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡ ꯑꯗꯨꯅ ꯆꯤꯊꯤ ꯑꯁꯦ ꯄꯨꯡꯆꯥꯝ ꯆꯥꯝꯊꯣꯛꯂꯝꯃꯅꯤ꯫ ꯄꯤ ꯑꯗꯣ ꯇꯩꯊꯣꯛꯎ꯫ ꯔꯥꯝꯅ ꯆꯤꯊꯤ ꯑꯗꯨꯗ ꯈꯕꯔ ꯆꯦ ꯑꯃꯒ ꯂꯣꯏꯅꯅ ꯌꯣꯝꯁꯤꯜꯂꯗꯨꯅ ꯑꯦꯟꯚꯦꯂꯞ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯤꯇꯥ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯏꯔꯝꯃꯤ꯫ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯒ ꯆꯤꯊꯤ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯍꯤꯡꯂꯝꯂꯔꯣꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝꯕꯨ ꯐꯥꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯈꯤ꯫ ꯔꯥꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥꯍꯤꯗꯥꯁꯨ ꯇꯥꯔꯤꯛꯅ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯆꯤꯊꯤ ꯑꯗꯨ ꯁꯤꯇꯥꯗ ꯊꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯍꯤꯗꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ
ꯁꯤꯇꯥꯗꯤ ꯑꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯅꯤꯡꯈꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯆꯤꯊꯤ ꯑꯗꯨꯒ ꯀꯣꯟꯅꯅ ꯌꯥꯎꯈꯤꯕ ꯈꯕꯔ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯀꯃꯟ ꯁꯣꯜꯖꯔ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯐꯣꯡꯈꯤꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯈꯕꯔ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯅꯥꯀꯟꯗꯒꯤ ꯁꯤꯇꯥꯒꯤ ꯋꯥꯈꯜꯗꯒꯤ ꯔꯥꯝ ꯊꯣꯛꯂꯛꯇꯨꯅ ꯁꯨꯝꯂꯇꯒꯤ ꯇꯣꯂꯣꯞ ꯂꯨꯄꯥ 700 ꯆꯥꯕ आर्मी लेफ्टिनेंट अमगिदमक्ता राजकुमारी मना महाकी पुनमक हुंतोकलमदुना अैगी नाक्ता लाखिबनी हाइदुना हाइरई सीतासु महाकी असेंबसे खंगदना रामना सीखरे हाइदुना वखन नुंगाइजरमदबनी अदुबु रामना महाकी असेंबसे खंगंब मतौदु उब मतमदा महाकी वखलसे कितंगदि लेताजखी मरमदी महाना रामदा नमथाक्ति तौखिद्रेदना हाइदुना खंजखी रामना पिरकप चिठी अदु सीताना आर्मी चीफ पीरदुना आर्मी चीफना ऑर्डर अमु थोलखी अदुगा रामगी मतांगदा इंक्वायरी तौनबगीदमक्ता हाइरई अदुगा ब्रिगेडियर विष्णुबु एक्सप्लेनेशन कॉल अमा थोखी ब्रिगेडियर विष्णु इकायबना खांगमदुना महाक मथंदा महाकी सर्विस रिवॉल्वर अदुना कापसदुना मसा मथंदा सुसाइड तौखी सीताबु उनबा आफरिन लाखी आफरिन उरबा मतमदा सीता यामना हराउजरमी अदुगा चिठी असि पोरकपैदमक्ता थागतचरी हाइरई आफरिन कपलदुना हारखी राम दी कमदौरी बजानो मदा महाक हिंगलिब्रा मदा सीताना हाइरई महाक हिंगदरे वाई दु ताबा मतमदा आफरिन मथंदा कपचरमी अदुगा हाइरई अैना मफम असिदा लात्रिंगै ममांगदा कनागुम्बा अमना अैंगोंदा लांजरे हाइदुना हायु हाइरमी मदा यामना साउखी अदुगा करिगुम्बा अैना मंगोंदा लांजरे हाइदु तारगदि अै सीबा फावबा याय मसिना तांगलिबा असि मान इंडियन मचा असि नुसिरुदबादो इंडियन मचाना माकिदमक्ता तौबिरम मयाम अदु उबा मतमदा महाक इंडिया मचाबु नुसिरखिबनी रामना फंगफम थोपा मागी मेडल अमसुंग मागी अवार्ड सिंग अदु सीताना फंखी अदुगा मतंग असिदा फिल्म असि लोइसिनखी अदुगा आफरिनसु लंदन दा हंदुना महाकना आनंद मेहता दा लाले हाइजखी अदुगा इंडिया की प्रिजनर 19 सु पाकिस्तान दगी थादोखी असुम तौदुना मतंग असिदा फिल्म असि लोइसिनखी मयाम चैनल असिबु हनबा लेतना सपोर्ट तौबियु अमसुंग सब्सक्राइब तौबिदुना पुनिंग थौगपियु थागतचरी।